Lakle Inspector Ahan ramak tada Inspector Tayay tabiri basimbu James Haigurjamna taramlok sabu loina na ikopno na khurumjari ngasi supuduna laksari Inspector Tayay lising amaga kunshuba tangkak miyamang haktang orabasu puthana na bagidamak Inspector Tayay haibu series asi leptuna puthok charakpada haujikti lising ni mathakta hel miyam punamana haujik phawdu support tobibana ngasi sumai papungamjari ngasi gi wari mami luhong dawrabi anishuba tangkak ngarangi matek ama amadi anoba tangkak tabirasi fatta haudi unthokpusu ure do ha phaglang dane mapai pan thokchalambasu ure pomnamakse loin he ure ahmad de aina ne nui pabung da ngahanguri ni ko karino tv bo ama khak khila lore ka khudingi tv khin tawri su karino nganguri ni bema adugadi tv oiramdre film yengna bo oiramdre ne mapan da lepliba chatliba tawriba lengni pali mayam ju una bo oirame hoi ima is mai pema uthokna lemja khredo ko is mai panik si jo asangba maga seladana is yungune tawri sine kaya da paksa khraba ku chu siga is mai pema nga sieba nu mise sungkaw he kawro he punsi yum masidane sumaina tawdana ne nangdona dub lawbanu pi imtanga ne mai pema inak te hek lepa je hek lepte da ko is tu gai chi khaw ita chungin he ado mogi lohongbodu to odi nangbu kadai di yum pan ge ga na khali ge nangbo tawri ba seung sakti loi dori momo winning dane attack taw le gren noi pabung ge wadi karib ta khalunu aina ne se tek samaina ka bak aina nga si phaw je leidana ne purga lagliman ode dana yum so ba ma sare yung mathak makha ma thon kaya no yung ingkhol che koi na ngak sale ga ne yung loin oi de yeta garden maina ponglang tawri sini bema sidai dane nama hanu be tani leris isa hanu pane nang khang leisina nupi ko yo su yade ama haina ruge sune yade ngasi sune hajing pot mafam da sapadani be ma karino oja oi ba leiba nupi ma madu aina pamjaba adugadi kamai tore adugi oja oi ba nupi du su maga khangna ba leirame da ngasi di mochi tek na labani adugadi yum sida pha la kan se di be ma nang ni hekta ngan thoi dana ka se leiram ba se di ma di loi gre ni be ma is na samga sina sangi ba mai is nang bui ma woina ga phangjaradi kayam nungai launi law sakhum de sangsilo lawani ima ga law si lawani kayam kuina lotna lega dori imung adu de nang mapan thoktna lega nang bu hek tholok pami kopta aina kari tawunga mi habdi yeng gotare michael kanano habido mai seng tak lohongba tokkani kana ai mi chat thine na aina lem chuktok yamba hadamutine kudam tap bai de chinga yamba phabo pharba pubu pusala ni na ngana dok selektre kaidogi makena nga thoidu phari kadiu haina durge mangon ka dan leira banatro mangon ka rabanu pim phab kari kainari ge bonamak khangane tanja singai ru tabane ma yommodu digi tholoksano numdigi hek tholokko matamda magi matung inaraga kari tobungame michael kanano habidu mek seng utkane law chachilo hoi yamba ahing supama mafam amadagi amada koi thiraba phawbada hojik phawbada yumda halaktribani kadai waidur mana lotuna leira kanagi mung sangduna leiribana itei thiba yabade khosu thirore adubu thiba phangdrabani na mafam chaba amada soina leijaramani karino phone tawdana ai mafam asida lei habadi yaidana ha nati mabu yum masi leriba asuk kamna leriba number singesta phone tawduna ma hairak pa yadabro itei phone du aigi bag te yaurabani na khudong sa da bo erangani na khoi mayapse amatto oirabane na khoi na amatto oibduna ni karino tawgadori basi lohomba phangi yai tho hai asomna mapa dunu yadi masaduna somda hairuraga nupa dune asongi mapa ne ai marup sanai hai babu ai kari haigedabro khanggrene hosi yum masida karigumba hanjalaktre na chanu pidi yumda hanjalakte harabadi karino mo haigedori base moi pabung ai gi wadi moina su kaya pamda handaki matang sida na chanu pije ko halaktre na haibasida ne lohong basi to ojene ko he haradi na chanu pina su ning basi thungdau maline karino nang harido nang harido karino na khoi na mana sana lohong baja su am tokning si karigino ha
waroi pot pudana mangol ka khrabani ne hauji bol hong butok ya bro mama phangi lo hong butok se masa phangi lo hong butok se kari no bana khoina khali sibo moi pabung ai gi di lo hong butok se haija bagi wana te asongi imung manung do haina ti khote na cha nu pi na hai buduga haujik ori ba phibam sida na sa nu pi do waroi pot pukhre yum da su leiti ahing ama thiba khangdi haiba pau du hek asom da taraga di moina lo hong budu toksi ga na haira di madugi sum haija bani da na sa nu pi du lakishan thiba ya ba thire dana ha kadai dano ba mana lol shibo nati kana thingna bagi no kari lak bagi no haibani da wafam adubu kari haigani nupa mayum taraga kari no baino khungadori bisi hai laone kari no ne matam se ayo gre ne laone lao ima lore ai thoksare pabung ai sida le lao ai wanglen pabung laone ngahak khoi hum chalaga thinbira masi laone phani pabung kari haiga dori bino mama pana masa ningo lohonga dori bi amabu khoi imung da hing ama le hairu bada kari haraka dori bino khangti moi pabung moi ne lobang amaroi ne hairasu hek puraga laga lore kari haige moi pabung tori jengone nang ne maro lama bhap se pungpha da phai oren pulap pullaga ne masa nu pi du thilakte haidana ha sing haira ga hek phurabdi ha kamdongni hayune moi pabung phuraga phuredana imau masung langi sai amora anirak sababu kari tawege imau sibu phanglabadine sai sage su khonti sage su sajara sanuda onthongna nangna pamja khrabaidun oiroi dobada mangmang baiduni ne ha mangda mangra tanba ha se tumminge dane mangda khutta sen mapun paibadu mikap thola kana khudum tasan leramadu hangtu yengbudu lupam yoromdabadu maduga chap managa doribani migi masanu piningo luhonga doribi sibu mana mo mamo ining bagi wakan manglan ga su mangi ha yai he nuksito nang yai ko kaino nasanu pami chau na leri basidi no madi mo ma haibadu di yum sida laka dorobani adubane aikhoina masak khangba khara ing tapa khara sangkhonba sagai asigisu tung koina ne sauda nauda mai de ai sisin se loi ne haide ibe ma laone ka khalo laone sida laone lai ma ai wanglen gari thoru laudana pam hoi ngarang mi ani ma leptan leibadu di thongga na sida di leitre aina police to budi mi oi ani do hing chu pal leirabadi haidana ina phone toru budi ki dina sien gramale lao sasilo ai be ma na khoi gi yum do de khoi na khang na ti ko nang thonga no di tak pa tare dana hoi pabung sigi kathien masa che sidagi menu to da tabiyo adudagi di ai mathang adum taksarakhi phare thoro ibunga thoro hoi pabung be ma yong lambi ga di yong ko hoi ma toma taso TV ya bathiri phangdine kari likhole taso TV ya bathiri moina ngarang chalu hariba kathena du susatna aiga santi ga siyengor adubu mana sen ki belam bi du de adu manu pi masa mata lakte haidana kana gi mung du changdana le ngodor mana kari gi dam ta cheli bano duga mandom sa hundom na ga mana cheli shu atopa mi ma daga ai adum na ka torabadi min ijat ki dabi piu haidana torolabadine wangang pham le roi sop ko dori bani ne taso TV ya badi thire du ngasi di soidina di lakada badi male phone su yau ki di haibadu da phone su yau ki di hai kana na bo sumna tong bagi luhong ga doru banu pi amana mayum thadok laga ahing ma halak ta bai basibo nupa mayum na taraga karino ne haiga doru base somdana mana luhong budu yaning de matam khare ge thoko haibagi wapam pressure pisala wafam sai na mapa da hodulu matamda mapa na mangol ka khrabadu ta hai wai da buwa nga kaning ngonda ngang basi karino sik to doru basi ai isa se leita phang khang de ai hari basi moi pabung ko khanjara kani ba luhong basi bu tangai phadana haigum dana yei de yei thokpa kari kai bagi na khoi gi na ma sana ne luhong ba yei thokpa da haile ko taso umthung ai
ꯊꯣꯡꯒꯥꯟꯗ ꯒꯥꯔꯤ ꯑꯃ ꯊꯧꯖꯤꯜꯂꯤꯁꯤꯕꯨ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯩ ꯀꯔꯤꯅꯣꯅꯦ ꯄꯥꯎ ꯍꯥꯏꯗꯣꯛꯄꯒ ꯂꯥꯏꯖꯥꯠꯂꯥ ꯍꯩ ꯐꯤꯉꯧ ꯍꯩ ꯀꯔꯤꯅꯣꯅꯦ ꯇꯥꯆꯧ ꯑꯩꯈꯣꯏ ꯉꯥꯟꯊꯣꯏ ꯌꯥꯎꯔꯦ ꯀꯔꯤ ꯉꯥꯟꯊꯣꯏ ꯌꯥꯎꯔꯦ ꯍꯥꯏꯕ ꯂꯥꯛꯇ ꯂꯥꯛꯈꯤꯁꯦ ꯀꯔꯤꯅꯣꯕ ꯃꯥꯅ ꯇꯧꯔꯤꯁꯤ ꯑꯩ ꯃꯥꯏꯁꯦ ꯊꯝꯐꯝ ꯀꯔꯤꯃꯠꯇ ꯂꯩꯇ꯭ꯔꯦꯅꯦ ꯇꯥꯆꯧ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯃꯤ ꯌꯥꯎꯔꯤꯕꯅꯅꯦ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯂꯥꯛꯑꯣ 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 ꯏꯕꯦꯝꯃ ꯂꯥꯛꯑꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯈꯨꯔꯨꯝꯖꯔꯤ ꯈꯨꯔꯨꯝꯖꯔꯤ ꯉꯥꯟꯊꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯀꯔꯤꯅꯣ 이푼 풍갓비베 샤우 사우비보금 따위 따라암노 옥비가더라 칼루라가 오나 때이나바다 아이 마마 난 경나비도 떨어놓고 몽어마 따위 먹고시 푸고더리라 그놈 더리고 히라 까이노다 뭐이나 홍노 강절락 들어가디 까이노니 숨다오버네 코이시 아코이 락사리시 nganthoi 틴바 락사바니 아코이 우버시다네 잉강각버라 까이노미 따우따우비레 마얌 푸나마 तसेंगना हायरबदा nganthoi ngarang kanano khara tali edana ko chen dana tawba yumda aiga su pabunga su mige haijing pot ma khak hek sasaru re yumda ichanu pa khak le hoba aikhoi gi yumda ikoi na khajalaga ne geto yam lingna panjaban matam phatte haidana ichanu pa sine khoi sat kibagi thongnon sin ba matam du da somgi ichanu pi si sangsalaga ne magi thawai kan bidaba yade haidana imung da chen chala ba adu natra do moi pabung mani aigi leimerembin mana haribo apam si pumna maksum ngarang du haijing por ma khaksa taya da na chaluban isanu pa na thonglon singe na tawba matam du da songi sanu pi ngan thoisi ma gi tungda kanano tanare hai wari wa khongdu di ma go oina phauna biro maming ma thabudi khoju khangje do koi pandi panjara roi mana haibagi matungina ado 마시 아이코이나 마부 틀락게 하이나 떠보니 아두부 통과한다 수 거리노 미오이 아마니 랩드노 코트나 레바 샤누판 하이버도 마코토 수노모이 빠이가 하이버두다 아이코슈 샤누피시 ngasi tangdi mamaga leijara sonu haidane khoina lehelga ngasi tek to kaidana thilakpan alaibak thibadi mung sigi phone number ate leiri singchama ta khangdabadi pau pifam du khangkhidre tek to kaidani shanupi si thinjarakpani mayambu 와로비가드라 솜 타다 얌농아자리 솜 미기 마사누피 미뭉다 레라가 아힝데 레리브시부 카리 마랑기노 마시부 칸비버기데 마코네 타겟가드라 나트라가 탱타버기데 마코네 단지 비가드라 에 카리 와노네 하비리시부 칸비버기 마나 팡가드라 헤라가 세이사버기 마나 팡게데 이베마 솜도군 낭 레이호로 거 텍다 가이드나 시대기디네 능 람비데 톡보다 야무네 yen가다번 이랑시 파티니고 피밤시 몽어만 아이코이 산나나 버토게 왕렌 빠봉 산나나 버토시 가리 마마일레토 빠봉 아무튼 가비코 이마 와로위야디 망고나 까크기세 차 클래스 아무튼 수다기세 이베마 사 탁파 그야 누가이동 만드레다 ꯑꯩꯈꯣꯏꯗꯤꯅꯦ ꯀꯟꯕꯤꯕꯒꯤꯗꯃꯛꯇ ꯃꯅꯥ ꯂꯧꯒꯦꯅ ꯂꯥꯛꯆꯕꯁꯨ ꯅꯠꯇꯦ ꯏꯁꯥꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯌꯨꯝ ꯑꯁꯤꯗꯅꯦ ꯌꯧꯍꯟꯂꯛꯄꯗꯨꯅꯤ ꯏꯃꯥ ꯆꯥꯗꯤ ꯑꯃꯨꯛꯇꯪ ꯊꯛꯈꯤꯁꯦꯕ ꯏꯃꯥ ꯏꯁ ꯀꯌꯥꯗ ꯅꯨꯡꯁꯤꯈ꯭ꯔꯕꯅꯣ ꯇꯧꯔꯤꯁꯤꯕꯣ ꯃꯣꯏ ꯄꯥꯕꯨꯡ ꯆꯥꯁꯤꯕꯨ ꯍꯩ ꯆꯥꯒ ꯀꯣꯟꯅ ꯊꯧꯁꯤꯜꯂꯣ ꯃꯑꯣꯡ ꯑꯃꯅꯤ ꯄꯥꯕꯨꯡ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯑꯩꯈꯣ이 ꯄꯥꯕꯨꯡꯗꯤ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯔꯒ ꯂꯣꯏꯅ ꯌꯥꯅꯤꯌꯦ ꯍꯩ ꯀꯔꯤꯅꯣ ꯅꯪ ꯍꯥꯏꯗꯣ 미망 도망 나이드는 까리노 넌 하이드보 야리 바보 까리노 강디 아이는 로홍무도 독체는 로홍무도 독보대 하나라고 나트로 아이게 뚱도 가나타 날게 바보는 뭐 통강들 밀라가 뽕강는 강이도 까리노 봐 아이네 미는 망치도 숨 떨거네 아이 홍로비도 이 숨 떨거네 봐 하이 야레니 니 레이네 낭보 까리 더우리 하이버노네 낭보 그다 저기 떨어다 마사는 비는 깨산 그래디 마네 현전 그러담 나티 까리 더우리 하이버노 낭보 아두브로 아이몬다 타나리도 카나노 칸브라바 아이 카나노냐 이사다 타나리 해지 카나노냐 아쿠이 놈사디 오호더버니 놈사가 이거 봇 레이드는 레이링에데네 아이도 카텔디 놈사가 라 해버두디 마치 칸거디기 뚱다 소로 마나 라브네 놈사디 칸간는 이나바 아이 우럭버두다 마나 아이기 땀나 짱실럭리버니 까리 마가 락미나바 드라이버 까리 인드라 하이버 가이노 마쿠트 농모이가 파이바
लाइसेंस का नीने माना पारीदो नोंमैदुदी मपुनसिदसु माना पाइबा ngamgadaba nati माइकेना सिजनबा अदुसु मपागिरा कइनो खंगति अदुगी नोंमैदुगा पाइरगा आइबो कैथेलदु उबदु हेक्ता लोहोंबो तो ओनी हाइबदुगी नामादुदा आइगी तुंगदने गिरि गिरि तानरकपने आइसु मसकसिंदु नुक्सिददने गुरुं गुरुं चेलगा लाकपने पामु मखोइनगा फादना पुरमदिने आइ हौजि लाइसि लाक्सु लामोइ नमदुना आइबुने मखोइनने फारगा लौबा हाइबदु ओइरमगदोरिबने आइ इमुसिगे लमन तोलबन सिदा लेरिबसे अखोइ पाबुंग पाबुंगी मिंगना खंबा अदुगा सिना इमा नुक्सितो अदुगा असिदा लेरिसिना वांगलेन दावांगलेन कौबने हाय इबुंगो वांगलेन लाउन हे इनाव सोंदा ngaktang sonda yamba haigedra inaw haigedra maru haigedra iteima haigedra inaw nupi haigedra somda ngaktang sida kakatpirakchi somda ngaktang ꯑꯩꯈꯣꯏꯕꯨ ꯆꯥꯒ ꯄꯤꯊꯛꯂꯒ ꯑꯃꯨꯛ ꯐꯨꯕ ꯆꯩꯕ ꯑꯃꯨꯛ ꯇꯧꯕꯤꯒꯗꯧꯔꯤꯕ ꯖꯥꯠꯂꯥ ꯋꯥꯔꯧꯕ ꯌꯥꯗꯦ ꯑꯩꯗꯤ ꯍꯦꯛ ꯆꯪꯉꯛꯄꯗꯨꯗ ꯋꯥꯈꯜ ꯑꯃꯁꯨ ꯍꯦꯛ ꯇꯧꯔꯨꯔꯦ ꯅꯨꯄꯥ ꯃꯆꯥ ꯑꯃꯁꯨ ꯍꯦꯛ ꯌꯥꯎꯕꯗꯨꯗ ꯑꯃ ꯑꯣꯏꯔꯦ ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛꯇꯨ ꯏꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯕꯅꯤꯅꯀꯣ ꯂꯣꯏꯅ ꯌꯥꯔꯦ ꯏꯇꯩꯃ ꯍꯥꯏꯒꯗ꯭ꯔꯥ ꯏꯅꯥꯎꯅꯨꯄꯤ ꯍꯥꯏꯒꯗ꯭ꯔꯥ ꯋꯥꯔꯧꯕ ꯌꯥꯗꯦꯀꯣ ꯆꯥꯛ ꯏꯁꯤꯡꯒ ꯆꯥꯔꯒ ꯋꯥꯈꯜ ꯇꯥꯅ ꯐꯖꯅ ꯏꯪꯅ ꯇꯞꯅ ꯍꯟꯅꯕꯗꯨ ꯇꯧꯔꯁꯤ ꯏꯆꯥꯅꯨꯄꯤꯒꯤ ꯄꯨꯟꯁꯤ ꯀꯟ ꯑꯩ ꯃꯃꯥ ꯇꯥꯕ꯭ꯔꯥ ꯅꯪꯕꯣ ꯇꯥꯖꯔꯦ ꯃꯣꯏ ꯄꯥꯕꯨꯡ ꯑꯩꯗꯤ ꯉꯁꯥꯏꯅ ꯆꯥ ꯂꯣꯟꯖꯔꯕꯅꯦ ꯅꯆꯥꯅꯨꯄꯤ ꯎꯔꯒꯅꯦ ꯃꯣꯏ ꯄꯥꯕꯨꯡꯅ ꯇꯦꯊꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯃꯨꯟꯅ ꯈꯪꯖꯈ꯭ꯔꯕꯅꯤ ꯑꯩ ꯃꯅꯤꯇꯣꯝꯕꯤ ꯃꯤꯃꯥꯡ ꯇꯨꯃꯥꯡ ꯅꯥꯏꯗꯕꯗꯨ ꯇꯣꯝ ꯆꯠ ꯄꯨꯊꯣꯔꯣ ꯆꯥꯗꯣ ꯆꯠ ꯄꯨꯊꯣꯔꯣ ꯄꯨꯊꯣꯛꯆꯔꯦ ꯃꯣꯏ ꯃꯄꯥ ꯃꯆꯥꯒꯤ ꯅꯨꯡꯁꯤꯕꯁꯤꯗꯤꯅꯦ ꯌꯦꯛꯅꯕ ꯄꯨꯝꯅꯃꯛ ꯃꯃꯥꯡꯗ ꯂꯣꯏꯅ ꯂꯦꯞꯂꯕꯁꯨ ꯃꯤꯄꯨꯝꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯅꯨꯡꯁꯤꯕ ꯉꯝꯕ ꯃꯄꯥ ꯃꯆꯥꯅꯤ ꯏꯆꯦ ꯋꯥꯔꯧꯕ ꯌꯥꯗꯦ ꯑꯩꯗꯤ ꯏꯆꯥꯅꯨꯄꯤꯒꯤ ꯄꯨꯟꯁꯤ ꯀꯟꯕꯤꯔꯛꯄꯒꯤꯗꯃꯛ ꯀꯔꯤꯅꯕꯨ ꯊꯥꯒꯠꯆꯒꯅꯤ ꯇꯥꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯇꯥꯗ ꯑꯩꯈꯣꯏꯅ ꯏꯆꯥꯅꯨꯄꯤꯕꯨ ꯃꯐꯝ ꯃꯇꯝ ꯆꯥꯅ ꯀꯟꯕꯤꯔꯝꯕ ꯇꯥꯟꯅꯔꯛꯂꯤꯕꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯃꯣꯏ ꯃꯥꯏꯀꯦꯜ ꯍꯥꯏꯕ ꯌꯥꯝꯅ ꯑꯣꯛꯇꯕꯅꯤ ꯃꯄꯥ ꯀꯨꯕꯦꯔ ꯃꯃꯥꯅ ꯁꯅꯥꯍꯟ ꯑꯣꯟꯊꯣꯛꯅꯅꯦ ꯁꯦꯜ ꯄꯥꯏꯕꯒꯤ ꯍꯧꯅꯕꯤ ꯃꯈꯣꯏꯗꯤꯅꯦ ꯀꯐꯥꯠꯇꯅ ꯂꯩꯔꯤꯕꯅꯤ ꯂꯨꯍꯣꯡꯕꯁꯤ ꯏꯆꯥꯅꯨꯄꯤꯅ ꯇꯣꯛꯁꯤ ꯍꯥꯏꯕꯗꯨꯗꯅꯦ ꯃꯆꯥꯅꯨꯄꯥꯗꯨꯒꯤ ꯃꯆꯠꯇꯨ ꯀꯣꯟꯅ ꯈꯪꯕꯗ ꯑꯩꯗꯤ ꯇꯣꯛꯅꯤꯡꯕꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯕꯅꯤ ꯌꯥꯝꯅ ꯇꯠꯇꯅꯅꯦ ꯑꯩꯅ ꯃꯄꯥꯗꯨꯁꯨ ꯍꯧꯗꯣꯛꯆꯕꯅꯤ ꯑꯗꯨꯕꯨ ꯃꯄꯥꯅꯗꯤ ꯀꯔꯤꯅꯣ ꯃꯆꯥꯅꯨꯄꯤꯁꯦ ꯍꯌꯦꯡ ꯃꯈꯨꯠꯇ ꯍꯥꯝꯃꯒ ꯆꯥꯅꯅꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯔꯨꯔꯒꯗꯕꯅꯤ ꯀꯨꯕꯦꯔꯒꯤ ꯌꯨꯝꯗ ꯀꯨꯕꯦꯔꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯣꯏꯔꯗꯧꯅꯤ ꯍꯥꯏꯗꯅ ꯑꯣꯟꯊꯣꯛꯅꯅꯦ ꯃꯪꯂꯥꯟꯒ ꯁꯥꯒꯠꯆꯔꯒ ꯂꯩꯈ꯭ꯔꯤ ꯄꯣꯠꯅꯤꯗ ꯑꯩꯈꯣꯏꯅ ꯁꯤꯗꯒꯤ ꯄꯤꯕꯗꯁꯨ ꯇꯦꯛꯊ ꯃꯈꯩ ꯑꯗꯨꯝ ꯂꯩꯒꯗꯧꯔꯕꯅꯤ ꯑꯗꯨꯕꯨꯅꯦ ꯂꯟ ꯊꯨꯝ ꯍꯥꯏꯕꯁꯦ ꯃꯤꯑꯣꯏꯕꯅꯅꯦ ꯄꯥꯝꯕꯒꯤ ꯂꯣꯏꯕ ꯅꯥꯏꯗꯦ ꯍꯥꯏꯕꯗꯨꯅꯤ ꯀꯨꯕꯦꯔꯒꯤ ꯃꯔꯟꯁꯤꯡ ꯑꯗꯨꯁꯨ ꯃꯣꯏ ꯄꯥꯕꯨꯡꯅ ꯃꯆꯥꯅꯨꯄꯤꯒꯤ ꯑꯣꯏꯍꯟꯅꯤꯡꯕ꯭ꯔꯥ ꯀꯩꯅꯣ ꯑꯩ ꯀꯔꯤꯅꯣ ꯃꯅꯤꯇꯣꯝꯕꯤ ꯅꯪꯅ ꯃꯤ ꯃꯃꯥꯡ ꯀꯔꯤ ꯄꯥꯕꯨꯡ ꯌꯥꯔꯦꯕ ꯑꯃꯨꯛꯇ ꯏꯪꯅ ꯑꯝꯇ ꯂꯩꯁꯦ ꯑꯩꯈꯣꯏ ꯏꯟꯗꯣꯝꯆꯥꯗꯤ ꯅꯣꯏ ꯏꯟꯗꯣꯝꯆꯥꯗꯣ ꯃꯅꯨꯡꯗꯒꯤ ꯆꯥ ꯂꯣꯜꯂꯛꯄꯅꯦ ꯏꯟꯗꯣꯝꯆꯥꯗꯣ ꯅꯄꯥꯅ ꯉꯔꯥꯡꯗꯒꯤ ꯉꯥꯡꯕꯤꯔꯤꯕꯅꯤ ꯀꯔꯤꯒꯤꯅꯣ ꯄꯥꯕꯨꯡ ꯏꯟꯗꯣꯝꯆꯥꯗꯣ ꯉꯥꯡꯕꯤꯔꯤꯗꯨ ꯀꯔꯤꯒꯤꯅꯣ ꯑꯩ ꯅꯪꯒ ꯆꯠꯃꯤꯟꯅꯈ꯭ꯔꯦ ꯅꯪ ꯍꯨꯟꯗꯣꯛꯂꯒ ꯃꯥꯡꯈ꯭ꯔꯦꯅ ꯂꯥꯛꯄꯗꯨꯗꯗꯤ ꯑꯩ ꯅꯪ ꯃꯥꯡꯈꯤꯕ ꯌꯥꯗꯦꯅꯦ ꯅꯪ ꯃꯥꯡꯈ꯭ꯔꯗꯤ ꯅꯄꯥ ꯑꯩꯗꯤ ꯀꯝꯗꯧꯅꯤ ꯍꯥ ꯑꯗꯨꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯑꯉꯥꯡꯗꯣ ꯍꯨꯟꯗꯣꯛꯑꯝꯃꯤꯅꯣꯅ ꯉꯥꯡꯕ ꯇꯥꯕꯅꯤꯗꯅ ꯅꯪꯒꯤ ꯅꯈꯨꯔꯥꯁꯤꯁꯨ ꯉꯔꯥꯡꯗꯒꯤꯅꯤ ꯃꯟꯗꯣꯝꯆꯥꯒ ꯃꯈꯣꯏ ꯑꯅꯤ ꯃꯁꯤꯗꯩꯗꯅꯦ ꯒꯥꯔꯤ ꯊꯧꯗꯨꯅ ꯇꯣꯡꯗꯨꯅ ꯈꯥꯗ ꯋꯥꯡꯗ ꯉꯁꯤ ꯑꯌꯨꯛ ꯐꯥꯎꯕ ꯅꯪꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯨꯔꯤꯕꯅꯤ ꯐꯪꯗꯅ ꯂꯥꯛꯄꯗꯨꯗꯤ ꯅꯄꯥꯁꯨ ꯃꯤꯍꯨꯟꯗꯣ ꯌꯧꯅ ꯍꯥꯏꯒꯠꯈꯤꯗꯅ ꯑꯩꯁꯨ ꯇꯧꯔꯤꯕꯅꯤꯅꯦ ꯑꯗꯣ ꯄꯥꯕꯨꯡ ꯂꯨꯍꯣꯡꯕꯗꯣ ꯇꯣꯛꯑꯁꯦꯅ ꯍꯥꯏꯕꯗ ꯍꯧꯖꯤꯛꯇꯤ ꯃꯣꯏꯁꯨ ꯌꯥꯅꯤꯡꯉꯅꯤꯀꯣ ꯍꯩ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯣ ꯂꯨꯍꯣꯡꯕ ꯇꯣꯛꯄꯗꯨꯗꯤ ꯃꯄꯥ ꯀꯨꯕꯦꯔꯅ ꯃꯁꯤꯗꯤ ꯌꯥꯕꯒꯤ ꯋꯥ ꯂꯩꯇꯦ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ ꯄꯥꯕꯨꯡ ꯀꯩꯅꯣ ꯊꯤꯕ ꯈꯪꯗꯦ ꯑꯍꯤꯡ ꯑꯃ ꯀꯗꯥꯏꯗꯅ ꯂꯩꯔꯨꯔꯦ ꯃꯣꯏ ꯁꯣꯏꯗꯅ ꯇꯥꯔꯝꯃꯅꯤ ꯀꯩꯅꯣ ꯍꯧꯖꯤꯛꯄꯨ ꯃꯣꯏꯅ ꯑꯃꯨꯛ ꯂꯨꯍꯣꯡꯕꯗꯨꯕꯨ ꯌꯥꯅꯤꯡꯈꯤꯗ꯭ꯔꯕ ꯑꯩ ꯅꯪꯒꯤ ꯆꯀ꯭ꯔꯤꯗꯅ ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯋꯥꯔꯣꯏ ꯄꯣꯠ ꯄꯨꯔꯕ ꯃꯥꯡꯒꯣꯟ ꯀꯥꯈ꯭ꯔꯕꯗꯨꯕꯨ ꯂꯨꯍꯣꯡꯕ ꯉꯝꯂꯔꯣꯏ ꯍꯥꯏꯗꯅ ꯍꯥꯏꯗꯣꯛꯍꯜꯂꯤ ꯃꯄꯥꯗꯨꯅ ꯌꯥꯕ ꯀꯧꯕ ꯂꯩꯇꯦꯅꯦ ꯃꯗꯨꯒꯤ ꯋꯥꯍꯧꯗꯨꯒꯤ ꯑꯣꯏꯔꯝꯒꯅꯤ ꯃꯆꯥꯅꯨꯄꯥꯗꯣ ꯃꯗꯨꯅ ꯅꯪꯒꯤ ꯈꯣꯡꯒꯨꯜ ꯂꯩꯔꯛꯂꯤꯕꯗꯣ ꯍꯧꯖꯤꯛ ꯀꯔꯤ ꯊꯣꯛꯀꯅꯤ ꯑꯩ ꯈꯪꯕ ꯉꯝꯗꯦ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯅꯕꯨꯡ ꯅꯧꯄꯥ ꯌꯥꯝꯅ ꯂꯩꯗꯅ ꯅꯪꯕꯨ ꯉꯥꯛ ꯁꯦꯟꯗꯅ ꯊꯝꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯀꯔꯤꯅꯣꯕ ꯍꯧꯖꯤꯛ ꯇꯧꯒꯗꯧꯔꯤꯕꯁꯤ ꯋꯥꯉꯥꯡ ꯀꯝꯖꯥꯎ ꯍꯨꯟꯈ꯭ꯔꯕ ꯇꯤꯟꯅꯕꯅꯤ ꯂꯣꯏꯅꯕꯅꯤ ꯍꯥꯏꯗꯅ ꯑꯩꯁꯨ ꯌꯥꯊꯣꯛꯂꯨꯔꯦ ꯃꯥꯡꯒꯣꯟ ꯀꯥꯍꯜꯂꯨꯔꯦ ꯅꯠꯇꯦ ꯍꯧꯖꯤꯛꯇꯤ ꯃꯤꯅ ꯋꯥ ꯃꯊꯛ ꯊꯪꯕ ꯍꯥꯏꯕꯗꯨ ꯊꯪꯒꯗꯧꯔꯤꯕꯅꯤꯅꯦ ꯋꯥꯔꯣꯏ ꯄꯣꯠ ꯄꯨꯈ꯭ꯔꯕ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯑꯍꯤꯡ ꯑꯃ ꯂꯩꯍꯜꯂꯦ ꯍꯥꯏꯔꯕꯗꯤ ꯀꯔꯤ ꯍꯥꯏꯔꯛꯀꯅꯤ
ꯏꯖꯠ ꯀꯤ ꯗꯥꯕꯤꯗ ꯁꯦꯜ ꯄꯤꯕꯗꯨ ꯅꯠꯇꯦꯅꯦ ꯃꯈꯣꯏꯒꯤ ꯁꯦꯜꯗꯨꯗꯤ ꯑꯩꯅ ꯄꯤꯈꯤꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯤꯒꯤ ꯏꯖꯠ ꯃꯥꯡꯈꯤꯕꯗꯒꯤ ꯏꯖꯠꯀꯤ ꯃꯃꯜ ꯍꯥꯏꯕꯗꯨꯗꯤ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯇꯧꯔꯛꯀꯗꯧꯔꯤꯕꯁꯦ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯂꯨꯍꯣꯡꯕ ꯇꯣꯛꯄꯒꯤ ꯋꯥ ꯍꯥꯏꯔꯤꯕ ꯑꯗꯨꯒ ꯁꯣꯝꯗꯅ 이베마 아드디 ꯑꯩꯈꯣꯏ ꯆꯠꯅꯅꯕ ꯇꯧꯔꯒꯦ ꯈꯣꯏ 이마 농아 이마 ꯈꯣꯏ 빠군 ꯈꯣꯏ ꯇꯧꯔꯒ ꯑꯩꯁꯨ ꯁꯣꯏꯗꯅ ꯂꯥꯛꯆꯒꯦ ꯑꯗꯨꯒ 이마 하나나 다그짜리 나사기 푼치부 간비버기담 ꯐꯠꯇ꯭ꯔꯕ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇꯒꯤ ꯗꯥꯋꯥꯡꯂꯦꯅ ꯀꯟꯕꯤꯈꯤꯕ 하나하나 ꯗꯥꯋꯥꯡꯂꯦꯟꯕꯨꯁꯨ ꯊꯥꯒꯠꯆꯔꯤ ꯄꯥꯕꯨꯡꯕꯨꯁꯨ ꯑꯃꯗꯤ ꯏꯃꯥꯕꯨꯁꯨ ꯅꯆꯥꯒꯤ ꯆꯪꯖꯐꯝ ꯄꯤꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯀꯟꯕꯤꯕ ꯑꯩꯅ ꯍꯥꯏꯖꯈꯤꯕ ꯇꯝꯖꯈꯤꯕ ꯋꯥꯐꯝꯁꯤꯡꯗꯨ ꯃꯨꯟꯅ ꯇꯥꯕꯤꯔꯒ ꯑꯩꯕꯨ ꯄꯨꯟꯁꯤ ꯀꯟꯕꯤꯕꯒꯤꯗꯃꯛ ꯍꯩ ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯊꯥꯒꯠꯅꯕ ꯌꯥꯕ ꯅꯠꯇꯦ ꯃꯤꯑꯣꯏꯕ ꯑꯃꯅ ꯃꯤꯑꯣꯏꯕꯒꯤ ꯃꯇꯦꯡ ꯄꯥꯡꯕꯅꯤ ꯅꯠꯇꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯃꯤ ꯑꯃꯅ ꯈꯨꯗꯣꯡ ꯆꯥꯔꯛꯇꯕ ꯃꯇꯝꯗ ꯑꯋꯥ ꯑꯅꯥꯗ ꯈꯖꯤꯛꯇꯪ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯂꯕꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯍꯥꯏꯕꯒꯤ ꯑꯁꯦꯡꯕ ꯃꯒꯨꯟꯗꯨ ꯑꯣꯏꯔꯕꯅꯤꯅꯦ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯇꯧꯐꯗꯕꯅꯤ ꯑꯩꯅ ꯈꯨꯗꯣꯡ ꯆꯥꯗꯦ ꯍꯥꯏꯗꯨꯅ ꯅꯈꯣꯏꯗ ꯆꯦꯟꯁꯤꯟꯕ ꯑꯣꯏꯔꯕꯁꯨ ꯅꯪꯅ ꯑꯩꯒꯤ ꯂꯝꯕꯤ ꯄꯤꯔꯝꯗ꯭ꯔꯕꯗꯤ ꯑꯩ ꯀꯔꯤ ꯑꯣꯏꯒꯅꯤ ꯆꯞ ꯃꯥꯟꯅꯩ ꯃꯗꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯃꯆꯠꯅꯤꯀꯣ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯅꯅꯕ ꯇꯧꯖꯔꯒꯦ ꯐꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦꯀꯣ ꯉꯁꯤ ꯍꯦꯛ ꯑꯍꯧꯕꯃꯛꯇꯗ ꯑꯩꯅ ꯎꯠꯈꯤꯕ ꯑꯩꯒꯤ ꯃꯑꯣꯡ ꯑꯩꯒꯤ ꯏꯇꯧ ꯑꯗꯨꯗ ꯑꯩꯕꯨ ꯂꯥꯟꯅ ꯁꯣꯏꯗꯅ ꯂꯧꯕꯤꯔꯝꯕ ꯌꯥꯏ ꯂꯥꯟꯅ ꯂꯧꯕꯤꯗꯅꯕ ꯑꯩ ꯍꯥꯏꯖꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ 이베마 ꯉꯥꯟꯊꯣꯏ ꯏꯪꯅ ꯆꯤꯛꯅ ꯀꯣꯟꯅ ꯀꯣꯛ ꯐꯥꯎꯕ ꯆꯤꯛꯇꯅ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ ꯄꯂꯦꯝ ꯄꯟꯊꯧꯅꯅꯦ ꯅꯪꯒꯤꯗꯃꯛꯇ ꯐꯩꯒꯥꯛ ꯐꯩꯅ ꯂꯦꯞꯄꯤ ꯀꯔꯤꯁꯨ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇꯦ ꯀꯣꯏꯆꯥ ꯀꯔꯤꯁꯨ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇꯦ 이베마 이몽 ꯃꯅꯨꯡꯁꯤꯗꯗꯤ ꯑꯩꯗꯤ ꯅꯈꯣꯏꯒꯤ ꯄꯥꯕꯨꯡꯒꯤ ꯑꯍꯥꯟꯕꯒꯤ ꯃꯑꯣꯡꯗꯨꯗ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯥꯜꯂꯨꯔꯦ ꯑꯗꯨꯒꯅꯦ ꯑꯩꯗꯤ ꯐꯤꯂꯝ ꯑꯃ ꯂꯤꯂꯥ ꯑꯃ ꯅꯤꯡꯁꯤꯡꯂꯩ ꯍꯥꯏꯕꯨꯗꯤ ꯍꯥꯏꯔꯔꯣꯏꯀꯣ ꯑꯗꯣ ꯃꯇꯨꯡ ꯑꯩꯈꯣꯏ ꯅꯣꯏ ꯂꯨꯍꯣꯡꯕ ꯇꯣꯛꯄꯒꯤ ꯆꯥꯛꯂꯦꯟꯒ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏ ꯑꯣꯏꯅ ꯆꯥꯛꯇꯨ ꯁꯤꯟꯖꯒꯦꯕ ꯑꯩꯈꯣꯏꯔꯣꯝꯗ ꯆꯥꯛ ꯆꯔꯥ ꯑꯃꯇ ꯆꯥꯃꯤꯟꯅꯁꯦ ꯍꯥꯏꯕꯕꯨ ꯑꯩ ꯃꯃꯥ ꯀꯔꯤꯅꯣ ꯅꯪ ꯉꯥꯡꯉꯤꯗꯨꯕ ꯅꯠꯇꯦ ꯍꯣꯏ ꯆꯥꯛꯀꯧꯕꯒꯤ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯀꯗꯥꯏꯗꯒꯤ ꯆꯥꯛꯀꯧꯕꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯂꯨꯍꯣꯡꯕ ꯃꯇꯨꯡꯒꯤ ꯆꯥꯛꯀꯧꯕꯗꯨꯔꯣ ꯅꯠꯇ꯭ꯔꯒ ꯍꯤꯌꯥꯡꯒꯩꯒꯤ ꯅꯤꯅꯤ ꯄꯥꯟꯕꯒꯤ ꯆꯥꯛꯀꯧꯕꯗꯨꯔꯣ ꯑꯗꯨꯒ ꯅꯠꯇꯦꯁꯦ ꯌꯥꯔꯦꯁꯦ 이베마 ꯑꯩꯈꯣꯏ ꯌꯧꯔꯦꯀꯣ ꯑꯗꯨꯗꯤ ꯌꯧꯔꯦ ꯍꯣꯏ ꯏꯃꯥ ꯗꯥꯋꯥꯡꯂꯦꯟ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯀꯔꯤꯒꯤꯅꯣ ꯍꯥꯏꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤ ꯀꯟꯕꯤꯕꯒꯤ ꯑꯩꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤ ꯀꯟꯈꯤꯕ ꯅꯠꯇꯦ ꯒꯦꯠ ꯍꯥꯡꯉꯝꯕꯗꯒꯤ ꯃꯄꯥ ꯆꯥꯅ ꯅꯪ ꯆꯪꯉꯛꯈꯤꯕꯩ ꯋꯥꯅꯤ ꯒꯦꯠ ꯍꯥꯡꯉꯝꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯗꯁꯨ ꯆꯪꯅꯕ ꯍꯣꯠꯅꯔꯝꯗꯕꯁꯨ ꯌꯥꯏ ꯑꯗꯨꯒ anyway ꯆꯠꯂꯨꯈꯤ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯌꯨ ꯃꯇꯨꯡꯗꯗꯤ ꯂꯝꯕꯤꯗ ꯊꯣꯛꯄꯗ ꯈꯔꯁꯨ ꯆꯦꯛꯁꯤꯟꯕꯤꯌꯨ ꯆꯠꯂꯨꯈꯤ ꯗꯥꯋꯥꯡꯂꯦꯟ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨꯀꯣ ꯑꯩ ꯀꯅꯥꯃꯠꯇꯗ ꯂꯥꯟꯅ ꯂꯧꯗꯦ ꯑꯗꯨꯒ ꯐꯠꯇꯕ ꯋꯥꯈꯜ ꯑꯃꯠꯇꯁꯨ ꯑꯩ ꯈꯟꯈꯤꯕ ꯂꯩꯇꯦ ꯗꯥꯋꯥꯡꯂꯦꯟ once again thank you so much it's all right ꯆꯠꯂꯨꯈꯤ ꯑꯩ ꯂꯥꯛꯑꯣꯅꯦ ꯅꯪ ꯄꯥ ꯃꯆꯥ ꯂꯥꯛꯑꯣꯅꯦ ꯒꯥꯔꯤ ꯊꯧꯗꯣꯏꯅꯤ ꯂꯥꯛꯑꯣꯅꯦ ꯀꯔꯤꯅꯣ ꯃꯣꯏ ꯄꯥꯕꯨꯡ ꯀꯩꯗꯧꯕꯩ ꯀꯧꯔꯤꯅꯣ ꯉꯥꯏꯍꯥꯛꯇꯪ ꯂꯩꯒꯦ ꯂꯩꯁꯁꯅꯨ ꯀꯔꯤꯅꯣ ꯉꯁꯥꯏ ꯃꯈꯩ ꯂꯩꯗꯅꯗꯤ ꯑꯗꯨꯝ ꯂꯩꯔꯒ ꯃꯤ ꯆꯠꯂꯝꯗꯥꯏꯒꯤ ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯕ ꯈꯣꯠꯅꯕꯁꯤda ꯅꯨꯡꯁꯤꯗ꯭ꯔꯣ ꯀꯔꯤꯅꯣ ꯀꯔꯤꯃꯠꯇ ꯍꯥꯂꯠꯁꯦ ꯈꯪꯈꯤꯗ꯭ꯔꯕꯣꯅꯤ ꯃꯁꯤꯗꯩꯗ ꯀꯔꯤꯅꯣꯅꯦ ꯍꯥꯂꯠ ꯀꯥꯏꯅ ꯇꯧꯁꯜꯂꯛꯏꯗꯨꯕꯣ ꯍꯥꯂꯠ ꯍꯥꯏꯗꯤ ꯃꯤꯔꯣꯟ ꯑꯣꯏꯔꯁꯨꯅꯦ ꯂꯣꯟꯌꯥꯟꯗꯣꯁꯨ ꯉꯥꯡꯈꯤꯕꯩ ꯋꯥꯅꯤꯁꯦ ꯈꯔ ꯁꯦꯝꯇꯣ ꯈꯔ ꯁꯦꯝꯗ꯭ꯔꯗꯤꯅꯦ ꯌꯥꯔꯣꯏ ꯀꯣ ꯆꯠꯅꯕꯤꯁꯦ ꯈꯔ ꯁꯦꯝꯗ꯭ꯔꯗꯤ ꯍꯧꯖꯤꯛꯀꯥꯟꯒꯤꯅꯦ ꯃꯃꯥ ꯃꯄꯥ ꯂꯩꯅ ꯃꯆꯥ ꯃꯁꯨꯅ ꯏꯔꯥꯡ ꯇꯧꯕꯁꯦ ꯃꯁꯤ ꯑꯣꯟꯊꯣꯛꯅ ꯍꯪꯒꯣꯏꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯗꯤ ꯇꯧꯔꯛꯇꯦ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯗꯤ ꯇꯧꯔꯛꯇꯦꯕ ꯃꯣꯏ ꯄꯥꯕꯨꯡ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏ ꯃꯇꯝꯗꯅꯅꯦ ꯑꯦꯀꯥ ꯒꯥꯔꯤꯗꯅꯦ ꯁꯤ ꯅꯨꯄꯤꯗꯨꯅ ꯃꯃꯥꯡꯗ ꯇꯣꯡꯉꯒ ꯅꯨꯄꯥꯗꯨꯅ ꯇꯨꯡꯗꯒꯤ ꯃꯈꯨꯠꯇꯨꯅ ꯆꯞꯄꯒ ꯑꯦꯀꯥ ꯒꯥꯔꯤꯗ ꯁꯨꯃꯥꯏꯅ ꯑꯣꯠꯂꯒ ꯊꯧꯕ ꯑꯃꯨꯛꯁꯨ ꯍꯧꯔꯦꯅꯦ ꯂꯣꯟꯌꯥꯟꯁꯦ ꯄꯪꯉꯥꯡꯗ ꯉꯥꯡꯉꯤꯗꯣ ꯑꯦꯀꯥ ꯒꯥꯔꯤꯗꯣ ꯀꯔꯤ ꯍꯥꯏꯗꯗꯤ ꯀꯔꯤ ꯍꯥꯏꯗꯣꯔꯤꯒꯦ ꯀꯥꯡꯒꯣꯡ ꯑꯅꯤ ꯄꯥꯟꯕꯤ ꯈꯣꯡꯅꯦꯠꯄꯤ ꯍꯥꯏꯒꯗꯣꯔꯤꯕ꯭ꯔꯣ ꯅꯠꯇꯦ ꯑꯝꯇ ꯍꯥꯏꯔꯛꯎꯅꯦ ꯁꯥꯏꯀꯜ ꯑꯁꯤ ꯀꯔꯤꯅꯣ ꯏꯪꯂꯤꯁ ꯅꯠꯇ꯭ꯔꯣ ꯑꯦꯀꯥ ꯒꯥꯔꯤꯗ ꯕꯦꯡꯒꯣꯜ ꯑꯣꯏꯔꯦ ꯅꯠꯇꯦ ꯀꯔꯤ ꯂꯣꯟ ꯍꯥꯏꯗꯣꯔꯤꯒꯦꯕ ꯑꯩꯈꯣꯏꯗ ꯏꯁ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯑꯗꯨꯒꯤ ꯃꯇꯝ ꯃꯣꯏ ꯄꯥꯕꯨꯡ ꯅꯍꯥꯟꯋꯥꯏꯒꯤꯅꯦ ꯑꯦꯀꯥ ꯒꯥꯔꯤꯗꯨꯗꯅꯦ ꯅꯨꯄꯤꯅ ꯃꯃꯥꯡꯗ ꯁꯨꯃꯥꯏꯅ ꯇꯧꯔ ꯅꯨꯄꯥꯅ ꯁꯨꯃꯥꯏꯅ ꯆꯞꯄ ꯊꯧꯕꯗꯣ ꯍꯧꯖꯤꯛ ꯑꯝꯇ ꯊꯧꯅꯧꯅꯦ ꯍꯧꯖꯤꯛ ꯑꯝꯇ ꯊꯧꯅꯧꯕ
ꯄꯪꯍꯥꯡꯗꯤ ꯉꯥꯡꯅꯩ ꯇꯨꯡꯗ ꯈꯔ ꯅꯞꯄꯗꯨꯗꯤ ꯅꯨꯄꯥꯗꯨꯒꯤ ꯇꯨꯡꯗ ꯈꯔ ꯅꯞꯄꯗꯨꯗꯤ ꯉꯥꯡꯅꯔꯤꯕꯅꯦꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯅꯨꯄꯤꯒꯤ ꯇꯨꯡꯗꯨꯗ ꯅꯨꯄꯥꯗꯨꯅꯅꯦ ꯃꯈꯨꯠꯇꯨ ꯁꯨꯃꯥꯏꯅ ꯊꯝꯃꯒꯅꯤ ꯁꯤ ꯁꯨꯃꯥꯏꯅ ꯑꯣꯟꯁꯤꯜꯂꯒ ꯃꯤꯒꯤ ꯄꯥꯝꯕꯣꯝ ꯑꯅꯤꯗꯨꯗꯅꯦ ꯅꯨꯄꯥꯗꯨꯒꯤ ꯈꯨꯠꯇꯨꯅ ꯀꯇꯔ ꯈꯦꯠꯂꯔꯒ ꯑꯩ ꯀꯔꯤꯅꯣ ꯅꯪꯕꯨ ꯃꯤ ꯃꯌꯨꯝꯅꯤ ꯇꯧꯔꯤꯁꯤꯕꯣ ꯑꯣ ꯍꯥꯏꯒꯦꯅ ꯍꯥꯏꯔꯤꯕ ꯀꯔꯤꯅꯣ ꯈꯪꯗꯦꯅꯦ ꯃꯁꯤꯗꯩꯗ ꯍꯣꯏꯅꯦ ꯂꯥꯛꯑꯣꯅꯦ ꯌꯥꯔꯦ ꯂꯥꯛꯑꯣꯅꯦ ꯅꯆꯥꯅꯨꯄꯥ ꯂꯥꯛꯑꯦ ꯂꯥꯛꯑꯣ ꯄꯥꯕꯨꯡ ꯏꯃꯥ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯀꯔꯤꯅꯣ ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯤꯗꯨ ꯁꯥꯟꯅꯧ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ ꯃꯤꯒꯤ ꯃꯌꯨꯝꯁꯦ ꯂꯥꯛꯑꯒ ꯅꯣꯏ ꯄꯥꯕꯨꯡꯁꯤꯅ ꯀꯧꯔꯨꯕꯗꯤ ꯂꯥꯛꯏ ꯑꯣꯏꯅꯤꯅꯦ ꯅꯠꯇꯦꯗ ꯏꯃꯥ ꯆꯠꯂꯒꯦꯅ ꯍꯥꯏꯔꯝꯃꯕꯅꯤ ꯍꯩ ꯐꯣꯟ ꯅꯝꯕꯔ ꯒꯥꯏꯗꯤ ꯂꯧꯔꯛꯑꯕ꯭ꯔꯥ ꯅꯪꯕꯣ ꯂꯧꯗꯦꯗ ꯏꯃꯥ ꯀꯔꯤꯝꯇ ꯋꯥꯔꯨꯅꯨ ꯏꯃꯥꯗ ꯂꯩꯔꯦ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯁ ꯌꯥꯔꯦ ꯏꯃꯥ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯃꯃꯥꯁꯤꯅ ꯐꯔꯤꯕ ꯏꯔꯥꯡꯁꯤꯒ ꯇꯧꯔꯤꯁꯤ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯅꯨꯡꯉꯥꯏꯔꯦꯗ ꯂꯩꯕꯥꯛꯁꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯁꯤꯕꯨ ꯀꯗꯥꯏꯗ ꯂꯧꯔꯨꯅꯤꯀꯣ ꯃꯇꯝ ꯊꯥꯕꯅ ꯃꯇꯝꯁꯨ ꯀꯔꯤꯅꯣ ꯂꯣꯏꯔꯕꯅꯤꯅ ꯁꯤꯗꯒꯤꯗꯤ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯛꯀꯅꯤ ꯀꯔꯤ ꯏꯔꯥꯡ ꯍꯧꯔꯛꯀꯅꯤ ꯈꯪꯕ ꯉꯝꯗꯦ ꯀꯔꯤꯅꯣ ꯌꯦꯡꯒꯗꯕ ꯇꯥꯒꯗꯕ ꯎꯒꯗꯕ ꯈꯣꯠꯀꯗꯕ ꯊꯦꯡꯅꯒꯗꯕ ꯃꯌꯥꯝ ꯑꯁꯤ ꯀꯔꯤꯅꯣ ꯈꯪꯗꯦꯀꯣ ꯃꯌꯥꯝꯅ ꯀꯔꯤ ꯈꯟꯕꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯒꯪꯃꯩꯅꯗꯤ ꯃꯊꯥ ꯄꯪꯊꯥꯗ ꯁꯥꯕꯤ ꯀꯔꯤꯅꯣ ꯑꯆꯨꯝꯕꯁꯦ ꯑꯁꯦꯡꯕꯁꯦ ꯀꯔꯝꯕ ꯃꯇꯝꯗ ꯊꯣꯛꯂꯛꯀꯗꯕꯅꯣ ꯍꯥꯏꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯃꯥꯅ ꯊꯣꯛꯄꯅꯤꯅꯦ ꯇꯧꯅꯔꯤꯕꯁꯦ ꯆꯨꯝꯕꯒꯤ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤꯀꯣ ꯑꯃꯅ ꯉꯥꯡꯉꯤ ꯆꯨꯝꯃꯤ ꯑꯃꯅ ꯉꯥꯡꯉꯤ ꯆꯨꯝꯃꯤ ꯀꯔꯤꯅꯣ ꯍꯧꯖꯤꯛꯇꯤ ꯀꯅꯥꯒꯤ ꯃꯋꯥ ꯂꯧꯒꯗꯕꯅꯣ ꯍꯥꯏꯁꯨ ꯈꯪꯗꯦ ꯅꯨꯡꯉꯥꯏꯔꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯁꯤꯕꯨ ꯀꯗꯥꯏꯗ ꯂꯧꯔꯨꯗꯒꯦ ꯇꯧꯔꯤꯁꯤꯕꯣ ꯃꯅꯤꯄꯨꯔꯗ ꯆꯞ ꯆꯥꯕ ꯀꯔꯤꯅꯣ ꯏꯀꯪ ꯊꯣꯛꯄ ꯍꯥꯏꯒꯗ꯭ꯔꯥ ꯀꯔꯤꯅꯣ ꯑꯁ ꯂꯨ ꯀꯣꯛꯄꯗ ꯂꯦꯟ ꯇꯥꯕ ꯍꯥꯏꯕꯒꯗ꯭ꯔꯥ ꯀꯔꯤꯅꯣ ꯑꯗꯨꯒꯁꯨ ꯆꯞ ꯃꯥꯟꯅꯔꯦ ꯃꯤꯈꯜꯒꯤ ꯃꯇꯝꯗ ꯀꯔꯤꯅꯣ ꯃꯤꯌꯥꯝꯅ ꯚꯣꯠ ꯄꯤꯅꯗꯨꯅ ꯃꯤꯌꯥꯝꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯈꯟꯈꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯃꯊꯧꯗꯤ ꯇꯧꯔꯛꯀꯗꯕꯗꯤ ꯃꯥꯜꯂꯒ ꯇꯧꯔꯛꯇꯕ ꯀꯔꯤꯅꯣ ꯑꯃꯁꯨ ꯀꯔꯤꯅꯣ ꯏꯟꯇꯔꯚ꯭ꯌꯨꯒ ꯂꯧꯕꯗꯤ ꯀꯔꯤꯅꯣ ꯂꯧꯔꯨꯔꯅꯨꯗ ꯁ꯭ꯋꯥꯏꯒꯤ ꯃꯇꯝꯁꯤꯗ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯔꯨꯔꯒꯅꯦ ꯑꯃꯨꯛ ꯆꯣꯞꯇꯅ ꯈꯣꯠꯇꯅ ꯌꯥꯝ ꯇꯧꯅꯒꯅꯤꯗ ꯀꯔꯤꯁꯨ ꯀꯥꯟꯅꯗꯕ ꯋꯥꯅꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗꯨ ꯀꯔꯤꯅꯣꯅꯦ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯇꯅ ꯌꯨꯝ 5,000ꯒꯤ ꯃꯊꯛꯇ ꯍꯦꯟꯅ ꯇꯨꯝꯅ ꯃꯩ ꯊꯥꯗꯣꯛꯄꯤꯈ꯭ꯔꯦꯀꯣ ꯃꯤꯑꯣꯏ 2,000ꯒꯤ ꯃꯊꯛꯇ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯁꯣꯛ ꯑꯄꯟ ꯀꯌꯥꯃꯔꯨꯝ ꯂꯩꯔꯦ ꯍꯧꯖꯤꯛ ꯄꯨꯟꯅ ꯃꯤꯑꯣꯏ 64,000ꯒꯤ ꯃꯊꯛꯇ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤ ꯑꯋꯥꯕ ꯐꯤꯕꯝ ꯑꯁꯤꯗ ꯀꯔꯤꯅꯣ ꯃꯤꯑꯣꯏ 30ꯔꯣꯝꯗꯤ ꯍꯧꯖꯤꯛꯁꯨ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕꯅꯦꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯍꯤꯡꯕꯗꯤ ꯍꯤꯡꯂꯝꯔꯣꯏ ꯍꯥꯏꯕꯕꯨ ꯃꯈꯣꯏ 30 ꯑꯗꯨꯒꯤ ꯃꯤꯍꯥꯠꯇꯨꯗꯤ ꯀꯌꯥꯝ ꯊꯤꯅ ꯍꯥꯜꯂꯝꯒꯅꯤ ꯌꯦꯡꯕ ꯉꯝꯗꯦꯀꯣ ꯁꯣꯝ ꯅꯥꯀꯟꯗꯁꯨ ꯀꯔꯤꯅꯣ ꯑꯩꯗꯤ ꯏꯟꯇꯔꯅꯦꯠꯇꯒ ꯃꯌꯥꯝꯅ ꯊꯥꯒꯠꯄꯗꯣ ꯊꯥꯒꯠꯍꯟꯅꯤꯡꯗꯕꯅꯤꯅꯦ ꯐꯠꯇꯕ ꯃꯤꯁꯤꯡꯁꯤꯅ ꯃꯇꯧ ꯇꯝꯃꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯀꯤꯕꯅꯤꯅꯦ ꯇꯧꯔꯤꯁꯤ ꯃꯤꯕꯨ ꯀꯔꯤꯅꯣ ꯁꯣꯝ ꯅꯥꯀꯟꯗ ꯀꯔꯤ ꯃꯈꯣꯏꯒꯤ ꯁꯣꯝ ꯅꯥꯀꯟꯗꯒꯤ ꯃꯤꯗꯤ ꯅꯠꯇꯕꯅꯦꯕ ꯇꯧꯔꯤꯁꯤ ꯑꯗꯨ ꯃꯔꯤ ꯃꯇꯥ ꯊꯣꯛꯅꯕ ꯃꯤꯗꯤ ꯑꯣꯏꯕꯖꯥꯠꯅꯤ ꯑꯁꯣꯝꯒꯤ ꯀꯔꯤꯅꯣ ꯃꯣꯏꯒꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯂꯥꯟꯃꯤꯅ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯤ ꯑꯅꯤꯗꯨꯕꯨ ꯆꯦꯟꯅ ꯀꯔꯤꯅꯣ ꯂꯣꯏꯅ ꯄꯨꯟꯁꯤꯜꯂꯦ ꯐꯨꯕ ꯌꯥꯕ ꯐꯨꯔꯦ ꯃꯔꯥꯜꯁꯨ ꯌꯥꯍꯜꯂꯦꯀꯣ ꯑꯗꯨ ꯂꯣꯏꯔꯒ ꯑꯃꯨꯛ ꯊꯥꯎ ꯍꯩꯖꯜꯂꯒ ꯃꯩ ꯊꯥꯔ ꯎꯗ ꯌꯥꯜꯂꯒ ꯍꯥꯜꯂꯤꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦꯅꯤ ꯑꯁ ꯃꯗꯨ ꯌꯦꯡꯕꯗꯕ ꯀꯔꯤꯅꯣ ꯊꯃꯣꯏꯒꯁꯦ ꯂꯣꯏꯅ ꯁꯣꯟꯊꯩ ꯃꯗꯨꯃꯥꯏꯅ ꯍꯥꯠꯂꯤꯕ ꯃꯤꯁꯤꯡꯗꯨꯁꯨ ꯃꯈꯣꯏꯁꯨ ꯃꯤꯔ ꯀꯔꯤꯅꯣ ꯁꯥꯔ ꯀꯔꯤꯅꯣ ꯈꯪꯗꯦꯗ ꯑꯩꯗꯤ ꯃꯈꯣꯏꯗꯤ ꯃꯁꯦꯟꯁꯨ ꯑꯃꯠꯇ ꯑꯣꯏꯕꯅꯤꯅꯀꯣ ꯍꯌꯦꯡ ꯑꯃꯨꯛ ꯂꯝꯗꯝꯅꯔꯛꯀꯗ꯭ꯔꯥꯅ ꯄꯥꯈꯠꯄ ꯑꯃ ꯌꯥꯎꯏꯅꯦ ꯀꯔꯤꯅꯣ ꯈꯪꯗꯦꯅꯦ ꯑꯍꯥꯟꯕꯗꯗꯤ ꯀꯔꯤꯅꯣ ꯂꯥꯟꯒꯤ ꯃꯇꯝꯗ ꯅꯣꯡꯃꯩꯅ ꯊꯥꯡ ꯀꯥꯞꯄꯒ ꯃꯤꯁꯤ ꯆꯥꯗꯅ ꯁꯤꯕ ꯈꯔ ꯊꯦꯡꯅꯕꯗ ꯑꯁ ꯅꯨꯡꯉꯥꯏꯇꯦꯗ ꯍꯥꯏꯔꯝꯃꯤ ꯀꯔꯤꯅꯣ ꯈꯔ ꯂꯩꯔꯒꯗꯤ ꯑꯃꯨꯛ ꯀꯔꯤ ꯃꯣꯏꯒꯤ ISIS ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯅ ꯀꯥꯡꯕꯨꯗꯨꯅ ꯃꯤ ꯃꯉꯛ ꯂꯦꯜꯂꯒ ꯇꯧꯔꯒ ꯑꯃꯨꯛ ꯊꯥꯗꯣꯔꯛꯄꯩ ꯑꯗꯨꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯂꯣꯏꯅ ꯀꯤꯅꯩ ꯍꯧꯖꯤꯛꯇꯤ ISIS ꯀꯥꯏꯗꯤ ꯂꯣꯏꯅ ꯂꯩꯍꯧꯔꯦ ꯀꯔꯤꯅꯣ ꯍꯦꯛꯇ ꯍꯤꯡꯅ ꯃꯤꯕꯨ ꯍꯦꯛꯇ ꯍꯥꯠꯄꯒꯤ ꯚꯤꯗꯤꯑꯣ ꯅꯝꯕ ꯑꯁ ꯉꯝꯈ꯭ꯔꯦꯗꯀꯣ ꯆꯍꯤꯗ ꯑꯣꯏꯕ ꯉꯝꯈ꯭ꯔꯦꯗꯀꯣ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯂꯣꯏꯁꯤꯡꯒꯤ ꯂꯥꯟꯐꯝ ꯑꯣꯏꯔꯤꯕ ꯀꯔꯤꯅꯣ ꯆꯨꯔꯆꯥꯟꯄꯨꯔ ꯃꯣꯔꯦ ꯑꯗꯨꯒ ꯀꯥꯡꯄꯣꯛꯄꯤꯅꯆꯤꯡꯕ ꯃꯐꯝꯗꯗꯤ ꯀꯔꯤꯅꯣ ꯑꯆꯧ ꯑꯁꯥꯡꯗꯤ ꯑꯃꯠꯇꯁꯨ ꯆꯠꯄ ꯉꯝꯗꯦ ꯀꯅꯥꯅꯣ ꯆꯠꯀꯗꯧꯔꯤꯁꯤꯕꯣ ꯏꯝꯐꯥꯜ ꯃꯅꯨꯡ ꯑꯃꯗꯤ ꯃꯁꯤꯒꯤ ꯑꯀꯣꯏꯕ ꯈꯔꯗ ꯑꯗꯨꯝ ꯄꯨꯡꯆꯥꯎꯗ ꯆꯥꯎꯔꯒ ꯑꯗꯨꯝ ꯂꯩꯕ꯭ꯔꯥ ꯀꯔꯤꯅꯣ ꯈꯪꯗꯦꯗ ꯀꯔꯤ ꯂꯥꯛꯀꯗꯕꯅꯣ ꯈꯪꯗꯦ ꯅꯨꯃꯤꯠꯇꯤ ꯃꯄꯨꯡ ꯐꯥꯈ꯭ꯔꯕꯅꯤꯅ ꯍꯌꯦꯡ ꯀꯔꯤ ꯂꯥꯛꯀꯗꯣꯏꯅꯣ ꯈꯪꯕ ꯉꯝꯗꯕꯅꯤꯅ ꯒꯥꯡꯃꯩꯅ ꯄꯉꯥꯡꯗ ꯉꯥꯡꯕꯅꯤꯅ ꯀꯅꯥꯅ ꯍꯧꯖꯤꯛꯄꯨ ꯀꯔꯤ ꯍꯥꯏꯔꯨꯒꯗꯕꯅꯣ ꯈꯪꯗꯦꯗ ꯒꯥꯡꯃꯩ ꯀꯩꯗꯧꯔꯦ ꯁꯥꯔ ꯀꯔꯤꯁꯨ ꯇꯧꯗꯦꯗ ꯁꯥꯔ ꯀꯩꯗꯧꯔꯒꯦ ꯁꯥꯔ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗꯀꯣ ꯁꯥꯔ ꯐꯨꯕ ꯌꯥꯕ ꯐꯨꯔꯒ ꯀꯔꯤꯅꯣ ꯃꯈꯣꯡ ꯃꯈꯨꯠꯇ ꯂꯣꯏꯅ ꯄꯨꯟꯁꯤꯜꯂꯒ ꯑꯃꯨꯛ ꯂꯩꯕꯥꯛꯇ ꯁꯣꯔꯣ ꯆꯤꯡꯉꯒ ꯌꯣꯠꯂꯤꯒꯤ ꯆꯦꯟꯗꯨꯅ ꯁꯥꯔ ꯀꯔꯤꯅꯣ ꯃꯤꯗꯨꯕꯨ ꯎ ꯃꯊꯛꯇ ꯌꯥꯜꯂꯒ ꯊꯝꯃꯤꯅꯦ ꯁꯥꯔ ꯃꯈꯥꯗꯒꯤ ꯑꯗꯨꯒ ꯃꯩ ꯊꯥꯔꯒ ꯀꯩꯅꯣ ꯃꯁꯥꯗꯨꯗ ꯊꯥꯎ ꯍꯩꯖꯟꯗꯅ ꯃꯩ ꯊꯥꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯇꯧꯏꯅꯦ ꯁꯥꯔ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯨꯕꯨ ꯒꯥꯡꯃꯩ ꯑꯗꯨꯒꯨꯝꯕ ꯃꯊꯣꯡ ꯆꯥꯗꯕꯗꯨ ꯌꯦꯡꯕ ꯅꯠꯇꯦ ꯃꯗꯨꯕꯨ ꯌꯦꯡꯅꯦꯅ ꯌꯦꯡꯉꯤꯗꯨ ꯃꯗꯨꯒꯤ ꯊꯧꯑꯣꯡ ꯑꯗꯨ ꯄꯥꯡꯊꯣꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯊꯃꯣꯏ ꯌꯥꯝꯅ ꯀꯜꯂꯤ ꯑꯗꯨꯒ ꯃꯗꯨꯕꯨ ꯌꯦꯡꯂꯤꯕ ꯃꯤꯁꯤꯡꯗꯣ ꯃꯗꯨꯁꯨ ꯊꯃꯣꯏ ꯌꯥꯝꯅ ꯀꯜꯂꯤ ꯃꯗꯨ ꯈꯛꯇ ꯅꯠꯇꯦ ꯃꯗꯨꯕꯨ ꯑꯃꯨꯛ ꯊꯥꯒꯠꯂꯒ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯎꯍꯜꯂꯛꯂꯤꯕꯁꯤꯡꯁꯦ ꯃꯈꯣꯏꯒꯤ ꯊꯃꯣꯏ ꯑꯗꯨꯁꯨꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯀꯟꯕꯁꯤꯡ ꯁꯥꯔ ꯑꯗꯨꯗꯤ ꯃꯗꯨ ꯊꯥꯒꯠꯇꯕ ꯃꯤꯁꯤꯡꯗꯨꯅ ꯊꯃꯣꯏ ꯁꯣꯟꯕꯀꯣ ꯃꯗꯨ ꯌꯦꯡꯗꯕ ꯃꯤꯁꯤꯡꯗꯨꯅ ꯊꯃꯣꯏ ꯁꯣꯟꯕꯀꯣ ꯑꯗꯨꯗꯤ ꯁꯥꯔ ꯁꯤꯔꯤꯕꯁꯤꯡꯗꯨꯗꯤ ꯁꯥꯔ
ꯃꯈꯣꯏꯗꯤ ꯀꯔꯝꯕ ꯑꯣꯏꯔꯝꯒꯅꯤ ꯁꯥꯔ ꯒꯥꯡꯃꯩ ꯁꯣꯔꯤ ꯁꯥꯔ ꯁꯥꯔ ꯑꯩꯅ ꯁꯨꯝ ꯈꯟꯕꯒꯤ ꯋꯥꯅꯤꯀꯣ ꯁꯥꯔ ꯚꯤꯗꯤꯑꯣꯗꯨꯗꯤ ꯌꯥꯎꯕ ꯃꯤꯁꯤꯡꯗꯨꯕꯨꯗꯤ ꯂꯣꯏꯅ ꯐꯠꯇ꯭ꯔꯦ ꯑꯗꯨꯗꯤ ꯁꯥꯔ ꯑꯃꯨꯛ ꯁꯤꯔꯤꯕ ꯃꯤꯁꯤꯡꯗꯨꯗꯤ ꯑꯃꯨꯛ ꯃꯈꯣꯏꯗꯣ ꯐꯅꯌꯥꯝ ꯃꯔꯥꯜ ꯂꯩꯕ ꯑꯣꯏꯔꯕꯁꯨ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯅ ꯂꯥꯟꯒꯤ ꯆꯠꯅꯕꯤ ꯍꯥꯏꯕ ꯑꯃ ꯂꯩ ꯆꯪꯖꯔꯕ ꯃꯤ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯌꯥꯎꯗ꯭ꯔꯕ ꯃꯤꯗ ꯈꯨꯠ ꯊꯥꯕ ꯍꯧꯅꯗꯦ ꯃꯗꯣ ꯂꯥꯟꯒꯤ ꯅꯤꯌꯣꯝꯒꯤ ꯋꯥꯡꯃꯗꯅꯤ ꯏꯁꯣꯔꯅ ꯃꯈꯣꯏꯕꯨ ꯍꯌꯦꯡ ꯁꯣꯏꯗꯅ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯁꯥꯔ ꯀꯔꯝꯕ ꯃꯇꯝꯗ ꯆꯩꯔꯥꯛ ꯄꯤꯔꯛꯀꯗꯕꯅꯣ ꯈꯪꯗꯦ ꯐꯠꯇꯕ ꯃꯤꯁꯤꯡ ꯑꯁꯤ ꯆꯩꯔꯥꯛ ꯐꯪꯒꯅꯤ ꯈꯟꯕꯗ ꯉꯥꯏꯔꯛꯄꯗ ꯃꯇꯝꯁꯦ ꯂꯩꯇ꯭ꯔꯦꯗ ꯁꯥꯔ ꯒꯥꯡꯃꯩ ꯂꯥꯜꯂꯨꯔꯕꯗꯤ ꯁꯣꯏꯗꯅ ꯆꯩꯔꯥꯛ ꯐꯪꯕ ꯃꯁꯥꯅ ꯇꯥꯕꯅꯤ ꯑꯁ ꯁꯥꯔ ꯑꯗꯨꯕꯨ ꯀꯔꯝꯕ ꯃꯇꯝꯗꯅꯣ ꯆꯩꯔꯥꯛ ꯐꯪꯒꯗꯧꯔꯤꯕ ꯁꯥꯔ ꯁꯣꯝ ꯅꯥꯀꯟꯗꯅ ꯁꯥꯔ ꯀꯔꯤꯒꯤꯅꯣ ꯆꯨꯔꯆꯥꯟꯄꯨꯔꯗ ꯃꯩ ꯂꯥꯛꯇ꯭ꯔꯦ ꯈꯣꯠꯇ꯭ꯔꯦꯅ ꯍꯥꯏꯖꯕ ꯁꯥꯔ ꯑꯗꯨꯕꯨ ꯁꯥꯔ ꯃꯩ ꯃꯨꯠꯄ ꯍꯥꯏꯁꯦ ꯑꯅꯥ ꯑꯌꯦꯛꯀ ꯌꯥꯎꯔꯝꯃꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯕꯗꯤ ꯑꯣꯏꯔꯝꯒꯅꯤ ꯁꯥꯔ ꯑꯗꯨꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯃꯈꯣꯏꯅ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯗꯨ ꯑꯗꯥ ꯍꯥꯏꯕ ꯀꯥꯟꯗꯨꯗ ꯁꯥꯔ ꯃꯩꯗꯨꯗꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯂꯧꯔꯕ ꯃꯇꯨꯡꯗ ꯐꯪꯉ ꯃꯇꯨꯡꯗ ꯀꯗꯥꯏꯗꯒꯤ ꯊꯥꯡꯒꯗꯧꯔꯤꯅꯣ ꯁꯥꯔ ꯁꯥꯔ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯐꯪꯉꯗꯤ ꯂꯣꯛꯇꯥꯛꯁꯨ ꯃꯣꯏꯅ ꯑꯣꯏꯒꯗꯕ꯭ꯔꯥ ꯁꯥꯔ ꯒꯥꯡꯃꯩ ꯃꯗꯨꯒꯤ ꯋꯥꯗꯨꯕꯨ ꯅꯪꯅ ꯍꯪꯉꯦꯅ ꯍꯪꯉꯤꯗꯨꯕꯨ ꯁꯥꯔ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯗ ꯁꯥꯔ ꯃꯩ ꯃꯝꯕꯗꯨꯗ ꯅꯨꯡꯉꯥꯏꯇꯕꯒꯤ ꯋꯥꯅꯤꯗ ꯅꯨꯡꯉꯥꯏꯇꯕꯗꯤ ꯀꯔꯤꯅꯣ ꯁꯥꯔ ꯃꯩ ꯃꯝꯕꯁꯤ ꯅꯨꯡꯉꯥꯏꯔꯝꯃꯣꯏꯀꯣ ꯁꯥꯔ ꯃꯨꯠꯄꯒꯤ ꯃꯨꯠꯊꯠꯄ ꯅꯍꯥꯟꯅ ꯂꯥꯟ ꯍꯧꯈꯤꯕ ꯅꯨꯃꯤꯠꯇꯨꯒꯤ ꯃꯊꯪꯒꯤ ꯃꯦꯒꯤ ꯇꯥꯡ 4ꯗꯒꯤꯅ ꯉꯁꯤ ꯐꯥꯎꯕꯁꯤ ꯂꯦꯞꯇꯅ ꯃꯨꯠꯊꯠꯂꯝꯂꯕꯗꯤ ꯁꯥꯔ ꯅꯍꯥꯟꯅ ꯂꯥꯟꯁꯤ ꯈꯔꯗꯤ ꯑꯗꯨꯝ ꯅꯦꯡꯕꯅꯤ ꯃꯩ ꯉꯥꯟꯕꯁꯤ ꯃꯤ ꯐꯔꯛ ꯌꯥꯝꯅ ꯇꯥꯏꯅꯤ ꯁꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯦ ꯑꯃꯝꯕꯗꯤ ꯀꯥꯏ ꯈꯪꯗꯕ ꯃꯤ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯉꯥꯟꯗꯕꯁꯨ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯕꯖꯥꯠꯅꯤꯀꯣ ꯒꯥꯡꯃꯩ ꯁꯥꯔ ꯁꯨꯝ ꯑꯩꯅ ꯁꯨꯝ ꯈꯟꯖꯕꯒꯤ ꯋꯥꯅꯤꯀꯣ ꯑꯃ ꯑꯣꯏꯔꯦ ꯇꯁꯦꯡꯅ ꯃꯩ ꯃꯝꯕꯁꯤꯗꯤ ꯑꯃꯒꯤ ꯋꯥꯗꯤ ꯅꯠꯇꯦ ꯁꯥꯔ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯃꯩꯗꯨ ꯂꯩꯕ ꯀꯣꯟꯅꯗꯕꯒꯤ ꯑꯁꯣꯝꯗꯒꯤꯗꯤ ꯁꯨꯝ ꯐꯤꯗꯨ ꯄꯤꯔꯛꯇ꯭ꯔꯕꯅꯤꯅ ꯁꯥꯔ ꯐꯤ ꯄꯤꯔꯛꯇ꯭ꯔꯗꯤ ꯀꯗꯥꯏꯗꯒꯤ ꯃꯩ ꯂꯥꯛꯀꯅꯤ ꯃꯤꯒꯤ ꯗꯨꯀꯥꯟꯗꯒꯤ ꯁꯨꯝ ꯁꯣꯠꯂ ꯁꯨꯝ ꯆꯥꯔ ꯄꯩꯁꯥ ꯊꯥꯗꯔꯣꯏ ꯍꯥꯏꯔꯗꯤ ꯗꯨꯀꯥꯟ ꯃꯄꯨꯗꯨꯅ ꯑꯗꯨꯝ ꯄꯣꯠꯇꯤ ꯄꯤꯔꯛꯇꯕ ꯇꯥꯕꯅꯤꯗ ꯁꯥꯔ ꯃꯁꯤꯗ ꯑꯆꯨꯝꯕꯅꯤ ꯁꯥꯔ ꯑꯇꯩ ꯀꯝꯃꯨꯅꯤꯇꯤꯒꯤ ꯋꯥ ꯂꯩꯇꯦ ꯇꯥꯡꯈꯨꯜꯒꯤ ꯋꯥ ꯂꯩꯇꯦ ꯃꯩꯇꯩꯒꯤ ꯋꯥ ꯂꯩꯇꯦ ꯁꯤꯗꯗꯤ ꯑꯃꯒꯤ ꯋꯥ ꯂꯩꯇꯦ ꯁꯥꯔ ꯄꯩꯁꯥꯕꯨ ꯄꯤꯗ꯭ꯔꯕꯗꯤ ꯄꯣꯠ ꯂꯩꯕꯗ ꯀꯩꯁꯨ ꯑꯗꯨꯝ ꯐ꯭ꯔꯤꯗꯗꯤ ꯄꯪꯄꯤꯗ ꯄꯤꯔꯛꯑꯣꯏꯗ ꯁꯥꯔ ꯆꯨꯝꯃꯤ ꯒꯥꯡꯃꯩ ꯀꯔꯤꯅꯣ ꯁꯥꯔ ꯐꯣꯟ ꯑꯃ ꯂꯩ ꯁꯥꯔ ꯀꯅꯥꯅꯣ ꯍꯜꯂꯣ ꯄꯥꯕꯨꯡ ꯀꯔꯤ ꯇꯧꯔꯦ ꯅꯍꯥꯟꯁꯨ ꯏꯕꯨꯡꯉꯣ ꯑꯩꯅ ꯐꯣꯟ ꯇꯧꯕꯗꯨꯅꯤ ꯊꯣꯡꯒꯥꯜ ꯑꯁꯤꯗ ꯃꯃꯥꯏ ꯃꯃꯤꯠ ꯈꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯑꯅꯤ ꯂꯦꯞꯇꯨꯅ ꯑꯗꯨꯝ ꯃꯔꯩꯔꯤ ꯃꯈꯨꯠꯇꯁꯨ ꯅꯍꯥꯟ ꯅꯣꯡꯃꯩ ꯄꯥꯏꯔꯒ ꯂꯦꯞꯄꯤ ꯍꯥꯏꯕꯗꯨꯅꯤ ꯄꯥꯕꯨꯡ ꯑꯗꯨꯗꯤ ꯄꯥꯕꯨꯡꯅ ꯍꯥꯏꯕꯗꯗꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯆꯠꯈ꯭ꯔꯦꯅ ꯑꯗꯨꯝ ꯀꯣꯟꯅ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯀꯣꯜ ꯆꯨꯝꯃꯤ ꯏꯕꯨꯡꯉꯣ ꯑꯍꯥꯟꯕꯗꯗꯤ ꯃꯈꯣꯏ ꯊꯣꯡꯒꯥꯟ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯑꯗꯨꯝ ꯂꯩꯔꯝꯃꯅꯤ ꯑꯩꯈꯣꯏꯅ ꯄꯨꯂꯤꯁ ꯀꯧꯔꯛꯑꯅꯤ ꯍꯥꯏꯕꯗꯨ ꯈꯪꯕ꯭ꯔꯥ ꯈꯪꯗꯦ ꯉꯥꯏꯍꯥꯛ ꯂꯩꯔ ꯃꯇꯨꯡꯗ ꯃꯈꯣꯏ ꯆꯠꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯊꯣꯡꯒꯥꯜ ꯑꯁꯤꯗ ꯂꯦꯞꯇꯨꯅ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯂꯩꯔꯤꯅꯤ ꯏꯕꯨꯡꯉꯣ ꯃꯈꯣꯏꯒꯤ ꯁꯦꯐꯕ ꯑꯣꯏꯒꯗꯕ ꯃꯥꯟꯗꯦ ꯃꯈꯣꯏꯒꯤ ꯅꯤꯡꯕ ꯊꯨꯡꯈꯤꯗ꯭ꯔꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯗ ꯃꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯥꯏꯅꯅꯤꯡꯕꯒꯤ ꯃꯑꯣꯡ ꯑꯃꯈꯛ ꯃꯥꯜꯂꯦ ꯄꯥꯕꯨꯡ ꯋꯥꯐꯝ ꯑꯗꯨꯕꯨ ꯅꯍꯥꯟꯒꯤ ꯋꯥꯐꯝꯗꯨꯒ ꯃꯥꯅꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯈꯛ ꯊꯋꯥꯏ ꯀꯟꯕꯤꯌꯨ ꯍꯥꯏꯗꯅ ꯑꯩꯈꯣꯏꯗ ꯆꯪꯉꯛꯄꯗꯒꯤ ꯑꯩꯈꯣꯏꯅ ꯀꯟꯕꯤꯔꯨꯕꯅꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯃꯥ ꯃꯄꯥꯗ ꯄꯥꯎ ꯄꯤꯒꯗꯕꯁꯨ ꯃꯃꯥ ꯃꯄꯥꯒꯤ ꯐꯣꯟ ꯅꯝꯕꯔꯁꯨ ꯃꯥꯅ ꯐꯣꯟꯗ ꯂꯣꯏꯅ ꯁꯦꯞ ꯇꯧꯅ ꯁꯤꯝꯐꯥ ꯄꯨꯗ꯭ꯔꯦ ꯍꯥꯏꯗꯅ ꯃꯄꯥꯒꯤ ꯐꯣꯟ ꯑꯗꯨꯁꯨ ꯃꯇꯝ ꯑꯗꯨꯗꯗꯤ ꯁꯤꯝ ꯑꯅꯧꯕ ꯑꯃ ꯂꯧꯏ ꯅꯝꯕꯔ ꯈꯪꯗ꯭ꯔꯦ ꯃꯃꯥꯗꯤ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯐꯣꯟ ꯄꯥꯏꯕ ꯍꯩꯇꯦ ꯍꯥꯏꯕ ꯋꯥꯐꯝꯗꯨꯗꯒꯤ ꯄꯥꯎꯗꯨ ꯑꯩꯈꯣꯏꯅꯅꯦ ꯄꯤꯐꯝ ꯈꯪꯗꯗꯅ ꯑꯍꯤꯡꯗꯨꯃꯗꯤ ꯂꯦꯟꯖꯔꯁꯨꯅꯨ ꯊꯣꯡꯒꯥꯟꯗꯁꯨ ꯀꯔꯤꯅꯣ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯂꯩ ꯍꯥꯏꯗꯨꯗꯤ ꯏꯕꯨꯡꯉꯣ ꯅꯣꯡꯉꯥꯜꯂꯒꯗꯤ ꯅꯨꯄꯤ ꯃꯆꯥꯗꯨ ꯃꯌꯨꯝꯗ ꯊꯤꯜꯂꯨꯔꯦ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤꯃꯨꯛ ꯍꯧꯔꯦꯗꯅ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯊꯣꯡꯒꯥꯟꯁꯤꯗ ꯃꯈꯣꯏ ꯉꯥꯏꯍꯥꯛ ꯂꯩꯇꯦ ꯍꯦꯛ ꯂꯥꯛꯏ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯃꯈꯣꯏ ꯁꯦꯟꯅꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣ ꯄꯥꯎꯁꯦ ꯏꯆꯥꯅꯨꯄꯥꯗ ꯇꯝꯗ꯭ꯔꯤ ꯏꯆꯥꯅꯨꯄꯥꯁꯤꯁꯨꯅꯦ ꯃꯑꯣꯡꯗꯤ ꯍꯥꯗꯦ ꯑꯗꯨꯕꯨꯅꯦ ꯄꯥꯎ ꯑꯁꯤ ꯇꯥꯔꯕꯗꯤ ꯈꯨꯠ ꯊꯣꯛꯅꯔꯨꯒꯗ꯭ꯔꯥ ꯈꯟꯅꯔꯨꯒꯗ꯭ꯔꯥ ꯆꯩꯅꯔꯨꯒꯗ꯭ꯔꯥ ꯍꯥꯏꯗꯅꯤ ꯄꯥꯈꯠꯇꯅ ꯂꯩꯔꯦꯅꯤ ꯌꯥꯔꯒꯗꯤ ꯃꯈꯣꯏ ꯉꯥꯏꯍꯥꯛꯇꯪ ꯂꯥꯛꯑꯒ ꯄꯥꯕꯨꯡ ꯂꯩꯕꯤꯔꯝ ꯃꯈꯣꯏ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯑꯩ ꯌꯦꯡꯖꯒꯦ ꯄꯥꯕꯨꯡ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯕꯤꯔꯝ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯌꯧꯖꯔꯛꯀꯦ ꯐꯅꯤ ꯈꯤꯇꯪ ꯊꯨꯖꯟꯕꯤꯔꯛꯑꯣ ꯏꯕꯨꯡꯉꯣ ꯐꯅꯤ ꯄꯥꯕꯨꯡ ꯁꯥꯔ ꯀꯔꯤꯝꯕ ꯀꯦꯁꯅꯣ ꯁꯥꯔ ꯑꯁꯤꯅ ꯁꯥꯔ ꯄꯥꯕꯨꯡꯁꯦ ꯑꯩꯅ ꯃꯁꯛ ꯈꯪꯕꯅꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯉꯁꯤꯗꯒꯤ ꯅꯣꯡꯃ ꯅꯤꯅꯤ ꯃꯃꯥꯡꯗ ꯅꯨꯄꯤ ꯑꯃ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯅꯨꯄꯤꯗꯨꯒꯤ ꯄꯨꯟꯁꯤꯗ ꯃꯈꯣꯏꯅ ꯀꯟꯕꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯟ ꯑꯗꯨꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤ ꯑꯃꯅꯤ ꯂꯦꯞꯇꯨꯅ ꯂꯩꯕ ꯎꯏ ꯍꯥꯏꯕ ꯄꯥꯎ ꯇꯝꯃꯛꯈꯤ ꯑꯩꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯠꯀꯦ ꯍꯥꯏꯅ ꯇꯧꯕ ꯃꯇꯝꯗ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯄꯥꯕꯨꯡꯁꯤꯅ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯄꯅꯤ ꯊꯣꯡꯒꯥꯟꯗꯨꯗ ꯂꯩꯔꯝꯕ ꯃꯤꯁꯤꯡ ꯑꯗꯨ ꯆꯠꯈ꯭ꯔꯦꯅ ꯍꯥꯏꯔꯛꯄꯗꯒꯤ ꯅꯨꯄꯤ ꯃꯆꯥꯗꯨꯁꯨ ꯃꯥꯒꯤ ꯑꯦꯗ꯭ꯔꯦꯁ ꯈꯪꯗꯕꯒ ꯅꯣꯡꯉꯥꯜꯂꯒ ꯃꯈꯣꯏ ꯅꯤꯡꯊꯤꯖꯅ ꯊꯤꯟꯕꯤꯔꯒꯦ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯠꯈꯤꯗ꯭ꯔꯤ ꯁꯥꯔ ꯀꯔꯤꯅꯣ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯀꯔꯤꯅꯣ ꯅꯨꯄꯤꯗꯨ ꯊꯤꯟꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯊꯣꯡꯒꯥꯟꯗ ꯑꯃꯨꯛ ꯒꯨꯟꯗꯥ ꯇꯧꯔꯒ ꯂꯩ ꯍꯥꯏꯔꯤꯔꯥ ꯁꯥꯔ ꯃꯣꯏꯅ ꯍꯥꯏꯔꯤꯁꯦ ꯁꯥꯔ ꯃꯥꯅꯤ ꯒꯥꯡꯃꯩ ꯁꯥꯔ ꯃꯤ ꯊꯤꯟꯗꯕ ꯀꯨꯏꯔꯦ ꯁꯥꯔ ꯃꯤ ꯈꯔ ꯊꯤꯟꯅꯅꯕ ꯁꯥꯔ ꯆꯠꯅꯅꯕ ꯇꯧꯗꯣꯔꯤꯔꯥ ꯁꯥꯔ ꯒꯥꯡꯃꯩ ꯊꯦꯡꯈ꯭ꯔꯕꯅꯤ ꯒꯥꯔꯤ ꯊꯧꯗꯣꯛ ꯑꯗꯨꯒ ꯑꯩꯈꯣꯏ ꯇꯤꯝ ꯂꯣꯏꯅ ꯀꯧꯊꯣꯛꯑꯣ ꯐꯒꯅꯤ ꯁꯥꯔ ꯊꯣꯡꯒꯥꯟꯗꯨꯗꯒ ꯂꯨꯝꯗꯅ ꯂꯩꯕꯤꯔꯝꯃꯗꯤ ꯅꯨꯡꯉꯥꯏꯅꯤꯗꯒ ꯁꯍꯤ ꯇꯧꯏꯕ ꯊꯧ ꯇꯧꯒꯦ ꯀꯔꯤꯅꯣ ꯈꯪꯗꯦꯀꯣ ꯆꯦꯟ ꯄꯨꯜꯂꯒ ꯀꯔꯤꯅꯣ ꯃꯤꯅ ꯃꯩ ꯊꯥꯕꯗꯤ ꯌꯥꯔꯒ ꯀꯔꯤꯅꯣ ꯒꯥꯡꯃꯩꯅ ꯊꯧꯔꯤ ꯌꯥꯜꯂꯒ ꯀꯔꯤꯅꯣ ꯀꯦꯟꯗꯟꯗꯨ ꯃꯊꯛꯇꯒꯤ ꯇꯨꯞ ꯑꯅ ꯃꯕꯨꯛꯇꯨꯗ ꯀꯩꯅꯣ ꯊꯥꯗꯅꯅꯕ ꯇꯧꯒꯦ
Gamay, sana tokshi. Punisher. Nungay ka dari nga sidi, nungay ka dari ka. Gamay, togdol, kartolo, togdol. Punisher. Oi, daw. Yeta mo tawag yak. Lera madi pani dago. Ni tik tawag daw ba kuire. Karino gamay nang tayo. Kaya tayo ay ganito. Sir, some exam daw ba nito som? Ay na som, moto som layo ba ganito sir? Tol, tawag siyong ko. Sir, warang wala sir. Kaya exam daw tawag sir. Masih di nido, chitin mo na kari. Layram siyong ko. Ay, pagano tawag gamay. Tawag ni sir. Kang hindi nga sili. Layram mo. Nakoy gimokam doon na nakoy lai siya ko. Ay, somdalo. Yama, kaidoorke. Aki kang karapina na ba? Sige, get sige makunjitigi. Nang may round kara kapsalapsi. Ay, chima pa jibu sungudro. Makoy yadagi mingse jibu yobung nangodro. Yobu ba? Mapamsida ki kang karapiram dabdiya. Ushimandi. Makoy na igi ningba tugaine na ba? Makoy na erpa piram dabdi ngashi. Ay, kutang na toy leram gadab. Imu mashini ger padag. Aki kang karadi piba tab. Adudi kapsalge. Kapo. Kamdo. Amok. 너 좀 들어. 쳤어. 좀 들어. 그야로 시트를 보네. 농의 값을 내니 뭉시다. 아이, 뭐마 답라. 박토. 뭐이 바보. 까리너 또이도 뭐. 농의 값을 내지 뭐. 시도 뭐. 양나보기. 찡득이 라자로. 떨어지 뭐. 쏴야지 뭐. 여우러버려 되지 뭐. 아이, 그라 박토. Ay, harus nasan padi. Asik kamu nung dalay. Ay, nasan paso. Pomo, kedor gitu sih mo. Ay, paktuk. 정정. Punisher, 그리노 nga sidi. Tingnan di pani dago. Karino kang di nga sidi. Ni puning mana yening mana kamu ngam. Chalo. Kamu. Kada tulo tunggalu. Punisher. Karino slakay. No, soslo. Karino nga sidi mo pamdu suwa uyo wiya dari sibo karino. Ay ni action tawning mo numi sida karino kang di. Kamay, tawjalo. Karino to sibo. Tayay kari nang to sibo. Sir, nga sidi kare action masab da tawjage taw bari da sir. Yare. 도전해. 야래, 가모. 파니셔. 고모. 꿈들어. 파니셔. 그래, 너가 시리. 부터 레이트를 말해야 돼, 시리 그나 목소리 돼, 바봉 따비려 브로. 바봉. 이모, 너 거기 라브라. 혹시 그저 너무 이런 오후머리 값을 내미네. 그리 해봐. 너무 이런 오후머리 값을 해봐. 안강차, 거기 비참 띄우. 파니, 사도, 썰. 정처럼 손다. 파니 썰. 그럼 가느라 그 놈의 값을 미루면서. 내 학기 뭐망된 일이고. 너 거기 기당가는 게 없나 보디네. 뭐 거기 쉬어야 되는 파가 다보자니. 가리 먹고 살인 공부도 뭐 거기 찌는 거다 말. 톡분이다. 그야도 시트리브는 미기 뭉치대 너무이네 값을 입으니. 아들이 CCTV기 포트에서도 이거 CCTV기 포트에서도 이런 거야. 아들고 망각참도 좀 비엘 뭐 마이데수 그리노 아무 봄 옵션 그렇게 너무 떠기. 하래도지 뭐 거기 까나까나. 아들가 바봉 하나 웃기바 미싱가. 나트르가나 바봉 이거 마이켈 하이바마가 드라이버 인드라 하이브르케노. 뭐 거기나 반메다니고 나 토기 문 만능도 빨라고. 모두 소이드는 오게다바 말. 아들이 뭐 거기 아포포 마파 마파나 쿠비엘 하이보르 말. 마마 아들이 뭐민 가오래. 사나할 하이브르카림. 바래도지 바봉. 거기 마파 마드들 살가. 당도 것이 뭐 거기 말이 레나브라 하이보가 펌디 경색. 이거 카르투네. 뭐 거기 뭐 먹던 밥이 들어버디. 뭐 거기 숨내 거기 떠올려버디 뭐 감독은이 떠오르시. 바봉 와비로. 뭐 거기 있다 세나 뭐기 더도시 세나 얼마나 버디. 아이는 레임나 뭐 거기 부타라. 거기 세나 버도기. 파니 뭐. 가와이. 서. 자나나 버도시. 파니 서.
lakle lakle Inspector tayay 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 lakle 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 Inspector tayay 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 uthana ba Kanbina ba Thank you sir Welcome Uthana ba Kanbina ba Inspector Tayay 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 Lakle lakle Inspector Tayay 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 Hanana thagachari ngasigi inspector tayay lising amaga kun suba tangkak ngasigi tangkak kamdo bibage thabiraga wari sigi aroiba saruk hayeng miyamda khudol tamjagi luhong daurabi ahum suba tangkak hayeng ahum suba episode soidana loigani na wari se khanjeng ngasigi de loiba ngamdaba tanja haiba tar thagachari hanana thoromse live jobiriba sing comment section da soidana magi comment piba copy ganu miyamna comment piba na miyamdu recommend tawa yam heli miyamna yang bidra basu lising taradang kundang yang biri basi dam mapung phana dam yang bira lor hana di lama yang badum pamjara mani hojik di lama yang bo pamjadre sumna dangi lising tara makun ma yang bira lor thagachari hanana Aruni Kujam Lohong Dorobi series am noise tapire thank you so much Sanatoi thagachari Palmai thagachari Palmai Bimola Koncham thagachari wari noise tapirakwa thagachari Nobija MD Amjad Khan thagachari Binodini Madam thagachari wari noise gangmai gi action do yam pajain gangmai museum hapsan mani danga si kitang mayam kitang anoba style ma haitare boring chu dano mayam Thank you so much, Bishop Sharma. Thank you. Jet Salam Tagachari. Rani Blali Sound Team. Gang my story for Jay Tapiri. Tayay. Can I hand Tayay say Lilasana Bumda. A quick Nungunuk say now. Boy Nahuna. Makadegi Pamagaina. Sunin my brother Kopana. A quick lazy Kangdro. Nang na tongning da tobi bro na ina kopana ta ta na thawa stage tung dagi tayai gi lila su natte ba dai danga sai ai du police ha bani na mangon da character da som lei ba microphone do paisa laga man tayai hairak pai wan as babok se maya ju wa na nok pa ni mi action sin do ne ko background man da ma hairak bu da wa na no e ba da ai ji stage da gi na kari shoi ra jano no ai isa da dress da kari shoi ra jano maya ju wa no kore sin Kokshi Zing Longkai stage the Tokpagi artist Masama Mojabina. They son in my voice of Kali. I know the curry shoulders on my house. Wow, no, is it? Amokso Ainamo. Nangu Pabagi Yava to Nangina Pana, Peter. Chalo Nang the tango of a parami leaning a lane, Mana leaning a lane. Chalo, I give Mount Tadu Chalo, and I have I do this manga. And I'm hired quite that. Adugi Tim during a season of two up is only by the now the Nunsi baby stroke or lay music say. I don't know item you will see I say him a Kamakane Queen Halle. I say Taruk Taret Pohalamani. Karahian Bohalamani Taram Halam Dragant. The Maito when you stroke or lay no IT, and the manus my term Nunsi Aduna. I pun see the stairs at Toki Venever Duga. The Maito. Tagachari Punsiba, Tiny D, I say 1K, 2K, Dum Yovane. Why Dum Yov lunch in a Dum Yadre Punsiba? Nikhil Tagachari, Sabir, thank you so much. I am the 8th experience of a Tam Javanit. I am Tomam Dice, the what do you know I win? Nivara Nilem Hopam Tagachari. Thank you. Roni.
Akoijam Thagachari Wenau Yam Kana Kanotori Physiotherapy Tauri Maron Gadiam saying Chat Pada Kraching Boywan Yam Yang na Pagalpa Nairi Lila Maming say Tamoigi Makol Haiba Lila Maming Lila the Yawana Hosi Lila the Lila to get on delay I know ma but I don't know Tarak Sirakanti Atugi video on delay I real star can hapa again on my Instagram direct right the nom Taya in a toad Matim and Namo White Derek stop saying Namo Matim lay no connecting Matang Sabata Ucharak. Anyway, thank you so much. Sagachari Pramo Lysram, Sandrabam Tomisana, what if was in Tapira by Bempisak Tagachari, Toromsigi, Saruga Biriba, Maponomak to get Haying this Sweden Makiwari Sigi, Om Subatanka, the Sweden Adum Loirani. I don't know, Masigidi Dushan Mangam Zedre. Thank you so much, Tagachari. Thank you. Sabitri Paunam Tagachari Sarwari Amuk Karihabivano. Okay. Tagachari Nawi Komuksam Wari Amnafaze Sir Live Suyawa Fungering a city. Thank you so much. Live Jawi Bagidama Navi. My bum Sakuntala Wankinik Tempo Gimapan Tagachari. Thank you. Zara Sankat Kimi Maming Julo in a Pavangum Tagachari. Rina, Tangjam, Tagachari, Tombi, Punchiba, Navicha, Memcha, Yadrimbam, Tagachari, Punama, Bimola Quansam, Loina Ming Pazare, Chitaba or Sungapigani, Delip, Samjet, Sabam, Delip, Nava Fabiro, Delip. Sobita Mongjam Tagachari, Matam Kurubitung the Life Jobi Residegi, Kali and some Sangani Kali and me, I'm Kalakaning Tamtami, I'm the in how I did them. Lan Sinusuni Haitare, and the Tumbia, the Benetra Tumurumik up Yam Yang Natolopusining Tamta Kale and Haile. Anyway, salam. Thank you so much. My Aponomak section elimination Pabaya Pavanova Pauta Minasi. Tanaki Benumitra Mangani Loire and Gamina so high Karila Kadorino, Karitodino Tagachari. Mayam Tumaganoy and Atapi Bormal. Okay. Tumda Badagi Noiva Huntre. Okay. Sangam no Henry Fati. Miaponoman in a Kangi, and over the Galena Ponomaglai. Sectional Laminars Miaponomak, Hanana Tagachari, the Gasigis and Doxobatoromse, Icecom the Hibatare, Studio the line sing a signance Fangidre. I don't know. I think what Icecom among the Pomaga Masigi. Tangkak si tagadoribane ng ngari basing tono nung ay tabo fongdoksari TV di yang basingi ado ayuk ta pung ni pantara pumatam da repeat amo na di thajagani ado ga YouTube ta yang biri basing ado hanana thagachari punamak tonga tongan ma medium da sandoksari ba wahong radio kosem radio da thajari ba tonga tongan ba thorom sing da tabiri basing thorom lo sinjaba matam yaksilagli hanana thagachari Victor Najenba Tagachari Sakuntala Dingol Rina Lalita Namairapam Tagachari Sabir Tagachari Panamak Ibempesak Debbie. Thank you so much, ma'am. Yay Fabi Tagachari. Asigi the Mukta Dimatanga solution the Bayavalogi, Panamakagi, Laptoksagi Panamapu Kurumjari Sanale Park, Kinam Dam Kanglay Pang. Yay Ferry. Yay Ferry.